ꯃꯌꯥꯝꯅ ꯋꯥꯐꯝ ꯑꯃꯇꯪ ꯁꯦꯝꯗꯣꯛꯆꯒꯦ ꯃꯗꯨꯗꯤ ꯃꯤꯔꯨꯄꯛꯁꯒꯤ ꯁꯦꯀꯦꯟ ꯄꯥꯔꯠ ꯑꯁꯤ ꯀꯣꯄꯤꯔꯥꯏꯠ ꯂꯥꯛꯇꯨꯅ ꯕ꯭ꯂꯣꯛ ꯇꯧꯕꯤꯈ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯁꯦꯝꯗꯣꯛꯆꯔꯒ ꯑꯃꯨꯛ ꯔꯤ-ꯑꯞꯂꯣꯗ ꯇꯧꯖꯕꯅꯤ ꯃꯁꯤꯒꯤꯗꯃꯛꯇ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ ꯑꯘꯣꯔꯤ ꯑꯗꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯊꯪꯅꯕ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯁꯤꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯂꯥꯏꯁꯪ ꯑꯁꯤ ꯍꯥꯡꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯒꯨꯝꯁꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯅꯈꯤ ꯁꯨꯔꯌꯥꯁꯨ ꯃꯁꯤꯒꯤ ꯋꯥꯈꯜꯅ ꯅꯨꯡꯉꯥꯏꯇꯅ ꯑꯁꯨꯝ ꯂꯩ ꯃꯍꯥꯛꯅ ꯗꯣꯛꯇꯔ ꯑꯗꯨꯗ ꯍꯥꯏꯔꯦ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯑꯗꯨ ꯃꯅꯥꯀꯣꯡ ꯑꯣꯏꯗ ꯅꯥꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯕꯣꯔꯥ ꯌꯨꯇꯨꯝꯅ ꯊꯤꯟꯗꯨꯅ ꯁꯤꯔꯤꯕ ꯑꯗꯨꯗꯤ ꯃꯅꯥꯀꯣꯡ ꯑꯣꯏꯔꯣꯝꯗꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛ ꯁꯨꯁꯥꯏꯠ ꯇꯧꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯘꯣꯔꯤꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯆꯨꯝꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯦ ꯁꯨꯔꯌꯥꯅ ꯍꯥꯏꯔꯦ ꯈꯨꯡꯒꯪ ꯑꯁꯤꯗ ꯊꯣꯛꯂꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯑꯩ ꯁꯣꯏꯗꯅ ꯊꯤꯖꯤꯟꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯒꯥꯔꯤ ꯇꯣꯡꯗꯨꯅ ꯁꯤꯈꯤꯕ ꯁꯨꯔꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯏ ꯁꯨꯔꯤꯒꯤ ꯅꯨꯄꯤ ꯑꯗꯨꯗ ꯁꯨꯔꯌꯥꯅ ꯍꯥꯏꯔꯦ ꯃꯍꯥꯛ ꯑꯁꯤ ꯄꯩꯁꯥ ꯌꯥꯝꯅ ꯇꯣꯟꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯅ ꯃꯗꯨꯗꯤ ꯂꯩꯇꯦ ꯌꯥꯝ ꯀꯟꯅ ꯇꯣꯜꯂꯨꯕꯗꯤ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯃꯃꯥꯡꯊꯛꯇ ꯁꯤꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯍꯥꯛ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯌꯥꯝꯅ ꯀꯤꯕꯒꯤ ꯃꯑꯣꯡ ꯑꯃꯒ ꯇꯧꯈꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯍꯪꯉꯤ ꯃꯥꯒꯤ ꯅꯨꯄꯤꯅ ꯃꯗꯨꯁꯨ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯨꯔꯤ ꯑꯁꯤ ꯁꯒꯣꯝ ꯌꯣꯟꯕ ꯃꯤꯅꯤꯅ ꯃꯍꯥꯛꯅ ꯁꯒꯣꯝ ꯂꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯁꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯒꯣꯝ ꯂꯧꯕ ꯂꯥꯛꯈꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯃꯍꯥꯛ ꯄꯨꯡ 4 ꯐꯥꯎꯗꯤ ꯉꯥꯏꯕꯅꯤ ꯑꯗꯨꯕꯨ ꯂꯥꯛꯈꯤꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯨꯔꯌꯥꯅ ꯍꯥꯏꯔꯛꯏ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯂꯝꯕꯤ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯈꯨꯗꯣꯡꯊꯤꯕ ꯑꯃꯗꯤ ꯊꯣꯛꯑꯝꯕ ꯌꯥꯏ ꯊꯤꯔꯨꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯂꯝꯕꯤꯗ ꯃꯅꯝ ꯌꯥꯝꯅ ꯅꯝꯊꯤꯕ ꯁꯥ ꯑꯁꯤꯕꯒꯤ ꯃꯅꯝ ꯑꯃ ꯅꯝꯃꯛꯏ ꯀꯩꯗꯧꯕ ꯌꯥꯎꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨꯗ ꯀꯣꯏꯊꯤ ꯊꯤꯔꯛꯄ ꯃꯇꯝ ꯑꯗꯨꯗꯗꯤ ꯁꯨꯔꯤꯒꯤ ꯁꯒꯣꯝ ꯍꯥꯞꯂꯤꯕ ꯄꯥꯠ ꯑꯗꯨꯒꯤ ꯃꯈꯨꯝ ꯑꯗꯨ ꯇꯥꯕ ꯊꯦꯡꯅꯔꯛꯏ ꯃꯈꯣꯏꯅ ꯃꯈꯥ ꯀꯨꯝꯊꯗꯨꯅ ꯑꯁꯨꯝ ꯌꯦꯡꯉꯛꯄ ꯃꯇꯝꯗ ꯀꯣꯝ ꯑꯃ ꯊꯦꯡꯅꯩ ꯀꯣꯝ ꯑꯗꯨꯗ ꯁꯥꯏꯀꯜ ꯑꯃ ꯇꯥꯗꯨꯅ ꯂꯩꯕ ꯑꯗꯨ ꯁꯨꯔꯌꯥꯅ ꯎꯔꯛꯄꯗꯒꯤꯗꯤ ꯈꯨꯡꯒꯪ ꯃꯤꯁꯤꯡ ꯑꯗꯨ ꯀꯧꯔꯗꯨꯅ ꯁꯥꯏꯀꯜ ꯑꯗꯨ ꯆꯤꯡꯈꯠꯍꯜꯂꯤ ꯁꯥꯏꯀꯜ ꯑꯁꯤ ꯁꯪꯒꯣꯝ ꯌꯣꯟꯕ ꯁꯨꯔꯌꯥꯒꯤꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯕ ꯉꯝꯈꯤ ꯅꯝꯊꯤꯕ ꯃꯅꯝ ꯑꯃ ꯂꯥꯛꯂꯤꯕꯁꯤ ꯀꯗꯥꯏꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯁꯨꯔꯌꯥꯅ ꯃꯅꯥꯇꯣꯟ ꯃꯦꯟꯁꯤꯜꯂꯗꯨꯅ ꯑꯁꯨꯝ ꯊꯤꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯈꯣꯏ ꯃꯍꯨꯝ ꯑꯃꯒꯤ ꯅꯥꯀꯟꯗ ꯁꯨꯙꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯁꯨꯙꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯈꯣꯏꯅ ꯆꯤꯛꯄꯒꯤ ꯃꯃꯥꯏ ꯑꯗꯨꯁꯨ ꯁꯂꯥꯛ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯁꯨꯙꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯉꯛꯇꯨꯅ ꯂꯩꯔꯝꯃꯤ ꯁꯨꯙꯥꯅ ꯄꯨꯔꯤꯕ ꯈꯥꯎ ꯑꯗꯨꯗ ꯀꯔꯤ ꯌꯥꯎꯒꯦ ꯍꯥꯏꯗꯨꯅ ꯁꯨꯔꯌꯥꯅ ꯆꯦꯛ ꯇꯧꯕ ꯃꯇꯝꯗꯗꯤ ꯇ꯭ꯔꯦꯟꯒꯤ ꯇꯤꯀꯦꯠ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯁꯨꯙꯥꯒꯤ ꯃꯃꯥ ꯃꯄꯥꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯔꯛꯏ ꯁꯨꯙꯥꯒꯤ ꯃꯃꯥꯗꯨꯅꯗꯤ ꯅꯪꯅ ꯏꯖꯠ ꯃꯥꯡꯅꯤ ꯍꯥꯏꯕ ꯄꯥꯈꯠꯄꯒꯤꯗꯃꯛꯇ ꯇꯨꯃꯤꯟꯅ ꯈꯨꯡꯒꯪ ꯑꯁꯤꯗ ꯀꯅꯥꯝꯇ ꯍꯥꯏꯗꯕꯤꯗ ꯂꯩꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯆꯥꯅꯨꯄꯤꯁꯤꯅꯗꯤ ꯂꯩꯗꯨꯕꯨ ꯀꯥꯟꯊꯣꯛꯇꯨꯅ ꯈꯨꯡꯒꯪ ꯑꯁꯤꯗꯒꯤ ꯆꯠꯈꯤꯕꯅꯤ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯃꯁꯤ ꯈꯪꯂꯛ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯕꯨ ꯁꯣꯏꯗꯅ ꯍꯥꯠꯄꯤꯈ꯭ꯔꯅꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯄꯥꯈꯠꯇꯨꯅ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ ꯇꯧꯕꯇꯕꯨ ꯏꯆꯥꯅꯨꯄꯤꯁꯤꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯗꯤ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯝꯃꯦ ꯍꯥꯏꯗꯨꯅ ꯃꯃꯥꯗꯨꯅ ꯀꯞꯇꯨꯅ ꯍꯥꯏꯔꯛꯏ ꯁꯨꯔꯌꯥꯅ ꯗꯣꯛꯇꯔ ꯑꯗꯨꯗ ꯍꯥꯏꯔꯛꯏ ꯁꯨꯙꯥ ꯑꯗꯨ ꯈꯨꯡꯒꯪꯒꯤ ꯋꯥꯡꯃꯗ ꯆꯠꯈꯤꯕꯅꯤ ꯃꯗꯨ ꯗꯣꯛꯇꯔ ꯑꯗꯨ ꯅꯪꯗꯤ ꯀꯔꯝꯅ ꯈꯪꯂꯤꯕ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯀꯤ ꯈꯥꯎꯗ ꯃꯁꯤꯒꯤ ꯇ꯭ꯔꯦꯟꯒꯤ ꯇꯤꯀꯦꯠ ꯑꯁꯤ ꯌꯥꯎꯗꯨꯅ ꯂꯩꯕꯅꯤ ꯃꯈꯣꯏ ꯑꯅꯤ ꯇ꯭ꯔꯦꯟ ꯇꯣꯡꯅꯕꯒꯤꯗꯃꯛꯇ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯆꯠꯄꯅꯤ ꯃꯗꯨ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯍꯥꯛ ꯈꯨꯡꯒꯪꯗ ꯑꯃꯨꯛ ꯍꯜꯂꯛꯂꯤꯕꯁꯤꯅ ꯀꯔꯤꯒꯤ ꯁꯨꯔꯌꯥꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯋꯥꯍꯪ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤꯗꯤ ꯀꯨꯃꯥꯔ ꯈꯛꯇꯅ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯀꯨꯃꯥꯔ ꯊꯤꯕ ꯂꯥꯛꯏ ꯁꯨꯔꯌꯥꯁꯨ ꯅꯟꯗꯅꯤ ꯎꯅꯕ ꯂꯥꯛꯏ ꯑꯗꯨꯕꯨ ꯅꯟꯗꯅꯤꯗꯤ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛ ꯑꯁꯤ ꯄꯥꯔꯕꯇꯤ ꯁꯤꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯈꯤꯗꯕꯗꯒꯤꯗꯤ ꯋꯥꯒ ꯑꯝꯇ ꯉꯥꯡꯈꯤꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯂꯩꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏ ꯗꯤꯁꯇꯔꯕ ꯇꯧꯔꯔꯣꯏ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯁꯨꯔꯌꯥꯅ ꯃꯈꯣꯏ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯆꯠꯄꯅꯤꯅ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯐꯣꯟ ꯇꯧꯗꯨꯅ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯑꯗꯣꯝꯒꯤ ꯁ꯭ꯇꯦꯁꯟꯗ ꯀꯤꯔꯟꯗꯣꯜ ꯆꯠꯅꯕꯒꯤꯗꯃꯛꯇ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯂꯥꯛꯈꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗꯒꯤꯗꯤ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯐꯣꯟ ꯇꯧꯔꯛꯂꯤꯕꯁꯤ ꯌꯥꯝꯅ ꯊꯦꯡꯉꯤꯅꯦ ꯕꯣꯗꯤ ꯑꯗꯨ ꯑꯩꯈꯣꯏꯗꯤ ꯃꯣꯛꯇ ꯊꯥꯈ꯭ꯔꯕꯅꯤꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯃꯣꯛ ꯍꯥꯏꯁꯤꯕꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨ ꯌꯨ ꯊꯛꯄ꯭ꯔꯥ ꯈꯪꯗꯦ ꯃꯍꯥꯛꯇꯤ ꯇ꯭ꯔꯦꯟꯗ ꯊꯣꯝꯇꯠꯇꯨꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯨꯔꯌꯥꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈꯤ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯁꯨꯔꯌꯥꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕ ꯑꯗꯨꯗ ꯐꯣꯟ ꯇꯧꯗꯨꯅ ꯀꯨꯃꯥꯔ ꯑꯗꯨ ꯃꯣꯛꯇ ꯂꯩꯕꯅꯤ ꯑꯃꯨꯛꯇ ꯌꯦꯡꯉꯨꯆꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗꯨꯁꯨ ꯃꯣꯛꯇ ꯆꯠꯇꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯕꯣꯗꯤ ꯑꯁꯤ ꯐꯤꯕꯝ ꯆꯥꯗꯅ ꯂꯩꯔꯝꯃꯕꯅꯤ ꯍꯥꯏꯗꯨꯅ ꯃꯣꯛꯀꯤ ꯃꯤ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯗ ꯎꯠꯂꯤ ꯅꯨꯄꯥ ꯑꯗꯨꯅ ꯁꯨꯔꯌꯥꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯀꯨꯃꯥꯔꯅꯤ ꯁꯤꯗꯨꯅ ꯂꯩꯍꯧꯔꯤꯕꯗꯨ ꯍꯥꯏꯗꯨꯅ ꯇꯝꯃꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗꯒꯤꯗꯤ ꯁꯨꯔꯌꯥꯁꯨ ꯃꯃꯥꯡꯊꯛꯇ ꯑꯘꯣꯔꯤ ꯑꯗꯨꯅ ꯍꯥꯏꯔꯝꯈꯤꯕ ꯋꯥꯍꯩ ꯈꯨꯡꯒꯪ ꯑꯁꯤꯗ ꯁꯤꯔꯤꯕꯁꯤ ꯃꯤꯑꯣꯏ 4ꯅꯤ ꯍꯥꯏꯕꯗු ꯃꯍꯥꯛ ꯅꯤꯡꯁꯤꯡꯉꯛꯏ ꯃꯔꯝ ꯑꯁꯤꯅ ꯃꯌꯥꯝ ꯑꯁꯤꯅ ꯁꯤꯟꯅꯔꯛꯏꯕꯁꯤ ꯀꯔꯤꯒꯤꯅꯣ ꯈꯨꯡꯒꯪ ꯑꯁꯤꯗ ꯀꯩꯗꯧꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯤꯡꯅꯕ ꯍꯧꯔꯛꯏ ꯄꯨꯖꯥꯔꯤ ꯑꯗꯨꯅ ꯁꯟꯗꯒꯤ ꯁꯪꯒꯣꯝ ꯁꯨꯝꯕ ꯃꯇꯝꯗ ꯁꯟꯗꯒꯤ ꯊꯣꯛꯂꯛꯀꯗꯕꯗꯨ ꯁꯪꯒꯣꯝꯅꯤ ꯑꯗꯨꯕꯨ ꯁꯟ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯂꯤꯕꯁꯤꯗꯤ ꯏ ꯑꯣꯏꯅ ꯊꯣꯛꯂꯛꯄꯅꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯨꯔꯌꯥꯁꯨ ꯄꯨꯖꯥꯔꯤ ꯎꯅꯕ ꯂꯥꯛꯏ ꯁꯨꯔꯌꯥꯅ ꯄꯨꯖꯥꯔꯤꯗ ꯍꯥꯏꯔꯦ ꯄꯨꯖꯥꯔꯤ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯑꯁꯤ ꯉꯥꯏꯍꯥꯛꯇꯪ ꯁꯥꯏꯗꯇ ꯊꯝꯃꯒ ꯑꯘꯣꯔꯤꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝ ꯑꯗꯨ ꯑꯃꯨꯛꯇꯪ ꯌꯦꯡꯁꯤ ꯑꯘꯣꯔꯤꯅ ꯍꯥꯏꯔꯝꯃꯤꯕ ꯋꯥꯐꯝ ꯑꯁꯤ ꯆꯨꯝꯃꯤ ꯄꯨꯖꯥꯔꯤꯗꯨꯅ ꯍꯥꯏꯔꯦ ꯀꯔꯤꯒꯨꯝꯕ ꯑꯘꯣꯔꯤꯒꯤ ꯋꯥꯐꯝ ꯑꯗꯨꯅ ꯆꯨꯝ ꯇꯥꯔꯒꯗꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯁꯤꯔꯤꯕꯁꯤꯗꯤ ꯃꯤ 3ꯅꯤ ꯃꯥꯅꯗꯤ 4ꯅꯤ ꯍꯥꯏꯔꯝꯃꯤꯗꯨ ꯃꯗꯨꯗ ꯁꯨꯔꯌꯥꯅ ꯍꯥꯏꯔꯦ ꯈꯨꯡꯒꯪ ꯑꯁꯤꯗ ꯁꯤꯔꯤꯕꯁꯦ ꯃꯤ 4ꯅꯤ ꯀꯨꯃꯥꯔꯁꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯨꯙꯥꯅ ꯈꯨꯡꯒꯪ ꯑꯗꯨꯗꯒꯤ ꯈꯣꯡ ꯍꯦꯛ ꯀꯥꯡꯊꯣꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯁꯤꯈ꯭ꯔꯕꯅꯤ ꯍꯥꯏꯕꯗꯤ ꯁꯨꯙꯥ ꯑꯁꯤ ꯈꯨꯡꯒꯪꯗꯒꯤ ꯂꯥꯟꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯄꯨꯖꯥꯔꯤꯗꯨꯗ ꯍꯥꯏꯕ ꯃꯇꯝꯗꯗꯤ ꯄꯨꯖꯥꯔꯤꯗꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯈꯤ ꯃꯍꯥꯛ ꯀꯤꯕꯅꯁꯨ ꯂꯣꯏꯈꯤ
ꯃꯗꯨꯗꯤ ꯀꯔꯝꯅ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯄꯨꯖꯥꯔꯤꯅ ꯍꯥꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯁꯨꯔꯤꯌꯥꯅ ꯍꯥꯏꯔꯛꯏ ꯁꯨꯙꯥꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯖꯕ ꯀꯨꯃꯥꯔ ꯎꯅꯕꯒꯤꯗꯃꯛꯇ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗ ꯆꯠꯄꯅꯤ ꯑꯗꯨꯕꯨ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟ ꯑꯗꯨꯗꯗꯤ ꯀꯨꯃꯥꯔ ꯑꯗꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯇꯨꯅ ꯇ꯭ꯔꯦꯟꯅ ꯊꯣꯝꯇꯠꯇꯨꯅ ꯁꯤꯔꯕꯅꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨ ꯁꯤꯕꯗꯒꯤꯗꯤ ꯃꯍꯥꯛ ꯎꯄꯥꯏ ꯂꯩꯇꯔꯗꯨꯅ ꯈꯨꯡꯒꯪꯗ ꯍꯜꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯈꯣꯏꯁꯤꯡꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯇꯨꯅ ꯃꯍꯥꯛ ꯁꯤꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯨꯙꯥꯗ ꯈꯣꯏꯅ ꯑꯦꯇꯦꯛ ꯇꯧꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯁꯪꯒꯣꯝ ꯂꯧꯕ ꯆꯠꯂꯤꯕ ꯁꯨꯔꯤꯅ ꯁꯨꯙꯥꯕꯨ ꯎꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯨꯙꯥꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯁꯨꯙꯥ ꯑꯗꯨ ꯀꯟꯕ ꯉꯝꯗꯅ ꯁꯤꯈꯤꯕꯅꯤ ꯁꯨꯙꯥꯅ ꯁꯤꯕ ꯑꯗꯨ ꯎꯔꯨꯕꯗꯒꯤꯗꯤ ꯁꯪꯒꯣꯝ ꯌꯣꯟꯕ ꯁꯨꯔꯤ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯦꯒꯤ ꯃꯃꯥꯡꯗ ꯃꯊꯟꯇ ꯁꯤꯖꯕꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯁꯨꯔꯤꯅ ꯁꯤꯕ ꯑꯗꯨ ꯑꯩꯈꯣꯏ ꯏꯆꯦꯅ ꯎꯔꯨꯕꯗꯒꯤꯗꯤ ꯑꯩꯈꯣꯏ ꯏꯆꯦꯁꯨ ꯃꯊꯟꯇ ꯁꯤꯖꯕꯅꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯀꯔꯤꯒꯨꯝꯕ ꯁꯤꯔꯤꯕ ꯃꯤ ꯑꯗꯨꯕꯨ ꯍꯦꯛ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯎꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯁꯨ ꯃꯊꯟꯇ ꯁꯨꯁꯥꯏꯗ ꯇꯧꯖꯔꯒ ꯁꯤꯒꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯁꯣꯏꯗ꯭ꯔꯦ ꯍꯥꯏꯕꯗꯤ ꯁꯤꯔꯤꯕ ꯃꯤ ꯑꯁꯤꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯎꯕ ꯇꯥꯔꯒꯗꯤ ꯃꯊꯪ ꯁꯤꯒꯗꯕ ꯃꯤꯁꯛ ꯑꯁꯤ ꯃꯍꯥꯛꯅ ꯑꯣꯏꯗꯣꯔꯤꯕꯅꯤ ꯄꯨꯖꯥꯔꯤꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯄꯥꯔꯕꯇꯤ ꯁꯤꯕ ꯑꯁꯤ ꯏꯍꯥꯟ ꯍꯥꯟꯅ ꯀꯅꯥꯅ ꯎꯈꯤꯕꯒꯦ ꯃꯗꯨꯗ ꯁꯨꯔꯤꯌꯥꯁꯨ ꯑꯁꯨꯝ ꯅꯤꯡꯁꯤꯡꯉꯛꯏ ꯃꯈꯣꯏ ꯑꯅꯤ ꯍꯥꯏꯕꯗꯤ ꯅꯟꯗꯅꯤ ꯃꯕꯥꯅꯤ ꯔꯣꯃꯥꯟꯁ ꯇꯧꯅꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯩꯗꯤ ꯅꯈꯣꯏ ꯅꯆꯦꯒꯤ ꯃꯌꯨꯝꯗ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯅꯟꯗꯅꯤꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯏ ꯃꯔꯝ ꯑꯗꯨꯅ ꯄꯥꯔꯕꯇꯤꯅ ꯁꯤꯕ ꯃꯇꯝꯗ ꯅꯟꯗꯅꯤ ꯑꯁꯤ ꯄꯥꯔꯕꯇꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯑꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯄꯥꯔꯕꯇꯤꯒꯤ ꯃꯊꯪ ꯍꯦꯛ ꯁꯤꯗꯣꯔꯤꯕꯁꯤ ꯅꯟꯗꯅꯤꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯕ ꯉꯝꯈꯤ ꯅꯟꯗꯅꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯄꯥꯔꯕꯇꯤ ꯁꯤꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯁꯨ ꯄꯥꯔꯕꯇꯤ ꯎꯔꯨꯕꯗꯒꯤꯗꯤ ꯀꯅꯥꯝꯇ ꯍꯥꯏꯔꯝꯗꯕꯤꯗ ꯃꯊꯟꯗ ꯖꯪꯒꯜꯂꯣꯝꯗ ꯑꯁꯨꯝ ꯆꯠꯈꯤ ꯃꯐꯝ ꯑꯗꯨꯗ ꯈꯨꯡꯒꯪ ꯑꯃꯒꯤ ꯃꯤ ꯑꯃꯅ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯊꯕꯛ ꯇꯧꯕ ꯃꯤꯁꯛ ꯑꯃꯅ ꯅꯟꯗꯅꯤꯅ ꯆꯠꯂꯤꯕꯗꯨ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯀ꯭ꯋꯥ ꯍꯦꯛꯇꯨꯅ ꯂꯩꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯟꯗꯅꯤꯗ ꯀꯧꯕ ꯃꯇꯝꯗ ꯇꯥꯗꯕꯗꯒꯤꯗꯤ ꯃꯍꯥꯛꯁꯨ ꯀꯔꯤꯒꯤꯅꯣ ꯅꯟꯗꯅꯤꯅ ꯇꯥꯗ꯭ꯔꯤꯕꯁꯤ ꯄꯥꯎ ꯄꯤꯔꯨꯒꯦ ꯍꯥꯏꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯏ ꯍꯥꯏꯕꯗꯤ ꯁꯔꯄꯟꯁꯀꯤ ꯃꯌꯨꯝ ꯑꯗꯨ ꯇꯝꯅ ꯆꯦꯜꯂꯛꯄꯅꯤ ꯁꯔꯄꯟꯁꯀꯤ ꯃꯌꯨꯝ ꯑꯗꯨ ꯇꯝꯅ ꯆꯦꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯁꯨꯔꯤꯌꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯅꯟꯗꯅꯤ ꯊꯤꯕ ꯂꯥꯛꯄꯅꯤ ꯅꯟꯗꯅꯤ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯀꯧꯗꯨꯅ ꯂꯥꯛꯄꯅꯤꯅ ꯅꯟꯗꯅꯤꯗꯤ ꯑꯁꯣꯝ ꯅꯥꯀꯟꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩ ꯑꯁꯤ ꯃꯃꯥꯡꯊꯛꯇ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯈꯤꯕ ꯃꯐꯝ ꯑꯗꯨꯗꯅꯤ ꯁꯨꯔꯤꯌꯥꯁꯨ ꯅꯟꯗꯅꯤꯕꯨ ꯍꯥꯊꯨ ꯇꯥꯟꯅꯔꯛꯏ ꯑꯗꯨꯕꯨ ꯅꯟꯗꯅꯤꯗꯤ ꯒꯨꯍꯥ ꯑꯗꯨꯗ ꯆꯣꯡꯊꯒꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯁꯨꯔꯤꯌꯥꯅ ꯆꯪꯁꯤꯜꯂꯛꯄ ꯃꯇꯝꯗꯗꯤ ꯒꯨꯍꯥ ꯑꯗꯨꯗ ꯅꯟꯗꯅꯤ ꯑꯗꯨ ꯃꯊꯟꯇ ꯆꯣꯡꯊꯗꯨꯅ ꯂꯩꯈꯤ ꯁꯨꯔꯤꯌꯥꯁꯨ ꯇꯥꯟꯅꯕꯗꯤ ꯅꯪꯍꯧꯗꯦ ꯑꯗꯨꯕꯨ ꯁꯨꯔꯤꯌꯥꯅ ꯒꯨꯍꯥ ꯑꯗꯨꯗ ꯆꯣꯡꯊꯗꯨꯅ ꯅꯟꯗꯅꯤꯕꯨ ꯄꯨꯗꯨꯅ ꯂꯥꯛꯏ ꯅꯟꯗꯅꯤ ꯒ꯭ꯌꯥꯟ ꯇꯥꯈꯤꯗꯦ ꯃꯍꯥꯛ ꯋꯥ ꯑꯃꯇ ꯉꯥꯡꯈꯤꯗꯦ ꯇꯨꯃꯤꯟꯅ ꯂꯩꯈꯤ ꯅꯟꯗꯅꯤꯕꯨ ꯄꯨꯔꯛꯄ ꯃꯇꯝꯗ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯈꯪꯍꯧꯕꯅꯤꯅ ꯃꯈꯣꯏꯁꯨ ꯁꯔꯄꯟꯁ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯌꯧꯁꯤꯜꯂꯛꯏ ꯅꯟꯗꯅꯤꯒꯤ ꯌꯨꯝꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯃꯁꯨꯡ ꯗꯣꯛꯇꯔ ꯑꯗꯨꯅꯗꯤ ꯅꯟꯗꯅꯤ ꯑꯁꯤ ꯁꯥꯔꯩ ꯍꯧꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯨꯠꯇꯨꯗ ꯃꯈ꯭ꯋꯥꯡꯗ ꯁꯤꯔꯤꯕ ꯁꯣ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯈꯨꯠ ꯑꯗꯨꯗ ꯄꯥꯏꯁꯤꯜꯂꯗꯤ ꯍꯤꯗꯥꯛ ꯀꯥꯞꯇꯨꯅ ꯊꯝꯃꯤ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅꯗꯤ ꯅꯟꯗꯅꯤ ꯑꯁꯤ ꯂꯥꯏ ꯇꯣꯡꯂꯤ ꯍꯥꯏꯗꯨꯅ ꯈꯟꯕꯅꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯤ ꯇꯧꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯁꯤ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯈꯨꯡꯒꯪ ꯑꯁꯤꯗ ꯊꯣꯛꯂꯤꯕꯁꯤ ꯀꯔꯤꯅೋ ꯃꯁꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯆꯍꯤ 12ꯒꯤ ꯃꯃꯥꯡꯗꯁꯨ ꯊꯣꯛꯈ꯭ꯔꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯁꯤꯔꯤꯕ ꯑꯁꯤꯗꯤ ꯑꯉꯥꯡꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯁꯤꯔꯛꯏꯕꯁꯤꯅ ꯑꯍꯜ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯨꯖꯥꯔꯤꯗꯨꯅ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯃꯅꯤꯡꯗ ꯍꯜꯍꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯅꯟꯗꯅꯤꯕꯨ ꯊꯦꯡꯗꯨꯅ ꯂꯥꯛꯂꯤꯕ ꯅꯨꯡꯁꯤꯠ ꯐꯥꯎꯕꯁꯤꯁꯨ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯒꯤ ꯃꯆꯥꯛ ꯑꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯟꯖꯥꯗꯨꯗ ꯁꯔꯄꯟꯁ ꯑꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯏ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤ ꯎꯕ ꯃꯇꯝꯗ ꯄꯥꯈꯠꯇꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯅꯪꯅ ꯒꯨꯍꯥ ꯑꯗꯨꯗ ꯆꯣꯡꯊꯔꯤꯕꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯨꯖꯥꯔꯤꯗꯨꯅ ꯃꯃꯥꯡꯊꯛ ꯃꯇꯝꯗ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒ ꯃꯩ ꯊꯥꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯅ ꯅꯈꯣꯏ ꯈꯨꯡꯒꯪꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯑꯃꯠꯇ ꯂꯦꯟꯕ ꯊꯥꯔꯣꯏ ꯍꯥꯏꯕꯗꯨ ꯃꯍꯥꯛ ꯅꯤꯡꯁꯤꯡꯉꯛꯏ ꯄꯨꯖꯥꯔꯤꯗꯨꯅ ꯍꯥꯏꯔꯛꯏ ꯁꯨꯙꯥꯅ ꯑꯁꯇꯗꯤꯛ ꯕꯟꯙꯟꯗꯨ ꯊꯨꯒꯥꯏꯗꯨꯅ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯍꯦꯛ ꯆꯠꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯈꯨꯡꯒꯪ ꯑꯁꯤ ꯀꯟꯕꯤꯅꯕ ꯃꯤ ꯀꯅꯥꯝꯇ ꯂꯩꯔꯔꯣꯏ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯆꯤꯗꯥꯏꯗ ꯍꯥꯏꯕꯗꯤ ꯅꯣꯡꯄꯣꯛ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯐꯠꯇꯕ ꯊꯋꯥꯏ ꯑꯃ ꯑꯦꯛꯇꯤꯚ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯁꯤꯕ ꯑꯃꯕꯨ ꯎꯔꯨ ꯇꯥꯔꯒꯗꯤ ꯃꯍꯥꯛꯁꯨ ꯑꯗꯨꯃꯛ ꯁꯤꯒꯅꯤ ꯑꯗꯨꯒ ꯃꯁꯤꯒꯤ ꯍꯧꯔꯛꯐꯝ ꯑꯁꯤ ꯌꯨꯝ ꯑꯗꯨꯗꯒꯤꯅꯤ ꯍꯥꯏꯗꯨꯅ ꯄꯨꯖꯥꯔꯤꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯐꯝ ꯑꯗꯨꯗ ꯑꯕꯦꯔꯥꯖꯨ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯑꯗꯨꯁꯨ ꯂꯥꯛꯏ ꯃꯃꯥꯡꯗꯒꯤ ꯋꯥꯔꯤꯗꯨꯁꯨ ꯃꯍꯥꯛꯅ ꯁꯨꯃꯛ ꯅꯤꯡꯁꯤꯡꯉꯛꯏ ꯁꯤꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤ ꯌꯨꯝ ꯑꯗꯨꯗ ꯃꯩ ꯊꯥꯔꯤꯕꯅꯤ ꯑꯗꯨꯒ ꯅꯟꯗꯤꯅꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯁꯤꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯃꯥꯡꯗ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯇꯧꯈꯤꯕ ꯍꯤꯡꯆꯥꯕꯤꯗꯨꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯔꯄꯟꯁ ꯑꯗꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤ ꯑꯝꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯄꯨꯖꯥꯔꯤꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤ ꯅꯟꯗꯅꯤ ꯈꯛꯇꯅ ꯂꯣꯏꯔꯣꯏ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯂꯣꯏꯅ ꯁꯤꯗ꯭ꯔꯤꯐꯥꯎꯗꯤ ꯂꯦꯞꯄꯔꯣꯏ ꯑꯕꯦꯔꯥꯖꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯁꯤꯗꯒꯤ ꯀꯟꯅꯕ ꯎꯄꯥꯏꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯔꯣꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯎꯄꯥꯏ ꯑꯁꯤꯗꯤ ꯄꯨꯔꯥꯇꯟ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯇꯨꯗ ꯈꯛꯇ ꯐꯪꯒꯅꯤ ꯍꯥꯏꯗꯨꯅ ꯄꯨꯔꯥꯇꯟ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯁꯔꯄꯟꯁ ꯑꯗꯨꯅ ꯂꯧꯕ ꯆꯠꯍꯟꯈꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯁꯨꯔꯤꯌꯥꯗ ꯅꯪ ꯀꯔꯤꯝꯇ ꯈꯜꯂꯨꯅꯨꯗ ꯅꯟꯗꯅꯤ ꯐꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯨꯔꯤꯌꯥꯅ ꯍꯥꯏꯔꯛꯏ ꯀꯔꯤ ꯁꯔꯥꯞꯅꯣ ꯀꯔꯤ ꯍꯤꯡꯆꯥꯕꯤꯅꯣ ꯃꯥꯅ ꯍꯥꯏꯔꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯋꯥꯔꯤ ꯂꯤꯊꯣꯔꯛꯏ ꯆꯍꯤ 12ꯒꯤ ꯃꯃꯥꯡꯗ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯥꯏꯆꯠ ꯑꯃ ꯊꯣꯛꯈꯤ ꯂꯥꯏꯆꯠ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯄꯨꯡꯁꯤꯡ ꯈꯨꯗꯤꯡꯒꯤ ꯁꯤꯕ ꯍꯧꯔꯛꯄꯅꯤ ꯑꯩꯁꯨ ꯃꯈꯣꯏꯁꯤꯕꯨ ꯀꯔꯝꯅ ꯂꯥꯌꯦꯡꯗꯨꯅꯣ ꯍꯥꯏꯕꯁꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯈꯤ ꯇꯟꯖꯥꯗꯨꯗ ꯚꯦꯡꯀꯇ ꯆꯂꯥꯄꯇꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯒ ꯂꯣꯏꯅꯅ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯕꯣꯔꯗꯔꯗ ꯂꯩꯔꯤꯕ ꯅꯣꯡꯄꯣꯛ ꯊꯪꯕ ꯌꯨꯝ ꯑꯗꯨꯗ ꯂꯩꯈꯤꯕꯅꯤ ꯃꯍꯥꯛꯁꯤ ꯂꯩꯀꯥꯏꯒ ꯇꯣꯟꯅ ꯇꯤꯟꯅꯗꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯁꯨꯝ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯁꯤꯔꯛꯄꯅ ꯈꯨꯡꯒꯪ ꯑꯁꯤ
ꯑꯁꯤꯕꯇꯅ ꯄꯤꯛ ꯊꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯏ ꯄꯟꯗꯤꯠ ꯑꯗꯨꯅ ꯄꯨꯔꯥꯇꯟ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯄꯥꯔꯗꯨꯅ ꯂꯩꯀꯥꯏꯗ ꯍꯥꯏꯔꯦ ꯁꯛ ꯎꯗꯕ ꯃꯍꯤꯛ ꯑꯃꯅ ꯈꯨꯡꯒꯪ ꯑꯁꯤ ꯑꯦꯇꯦꯛ ꯇꯧꯔꯛꯂꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯃ꯭ꯔꯤꯇ꯭ꯌꯨꯟꯖꯣꯏ ꯌज्ఞ ꯇꯧꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯁꯤꯟ ꯑꯁꯤ ꯃꯃꯥꯡꯊꯛꯀꯤ ꯁꯤꯟ ꯑꯗꯨꯅꯤ ꯄꯨꯖꯥꯔꯤ ꯑꯗꯨꯅ ꯄꯨꯖꯥ ꯇꯧꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯍꯔꯥꯎꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯤꯗꯩꯌꯥꯅ ꯕꯦꯡꯀꯇ ꯆꯂꯥꯄꯇꯤꯅ ꯑꯁꯤꯕ ꯑꯉꯥꯡ ꯑꯃꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯁꯟꯗꯨꯅ ꯃꯍꯥꯛꯅ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯈꯤꯕꯗꯨ ꯎꯍꯧꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯑꯗꯨꯗ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯕꯦꯡꯀꯠꯅ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯄꯨꯡꯉꯛꯈꯤ ꯃꯐꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯇꯥꯛꯊꯣꯛꯄꯗꯒꯤꯗꯤ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯩꯔꯥ ꯄꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯈꯤꯕꯅꯤ ꯂꯩꯀꯥꯏ ꯑꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯑꯉꯥꯡ ꯁꯤꯔꯛꯄꯒꯤꯗꯃꯛꯇ ꯃꯊꯥ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯁꯤꯕ ꯑꯉꯥꯡ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯏꯕꯗꯨꯗꯤ ꯃꯄꯥ ꯆꯥꯅꯈꯤꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯌꯨꯝ ꯑꯗꯨꯗ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯕꯦꯡꯀꯠꯀꯤ ꯅꯨꯄꯤ ꯑꯃꯁꯨꯡ ꯕꯦꯡꯀꯠꯄꯨ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯈꯤꯕꯗꯨ ꯋꯥꯔꯤ ꯑꯗꯨ ꯂꯤꯊꯣꯔꯛꯏ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨꯗ ꯑꯁꯨꯝ ꯇꯝꯅꯕ ꯍꯧꯔꯛꯄꯗꯒꯤꯗꯤ ꯌꯨꯝ ꯑꯗꯨꯗ ꯀꯅꯥꯝꯇ ꯆꯪꯗꯅꯕꯒꯤꯗꯃꯛꯇ ꯄꯨꯖꯥ ꯇꯧꯗꯨꯅ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯈꯤꯕꯅꯤ ꯃꯐꯝ ꯑꯗꯨꯗ ꯀꯅꯥꯝꯇꯅꯁꯨ ꯆꯪꯕ ꯉꯝꯈꯤꯗꯕꯅꯤ ꯋꯥꯔꯤꯁꯤ ꯂꯤꯔꯗꯨꯅ ꯁꯨꯔꯤꯌꯥ ꯑꯃꯁꯨꯡ ꯗꯣꯛꯇꯔ ꯑꯗꯨ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯏ ꯗꯣꯛꯇꯔ ꯑꯗꯨꯗꯤ ꯌꯨm ꯑꯗꯨꯗ ꯆꯪꯕ ꯀꯤꯕꯅꯤ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯐꯝ ꯑꯁꯤ ꯃꯁꯤꯒꯤ ꯌꯨꯝ ꯑꯁꯤꯗꯒꯤꯅꯤ ꯃꯔꯝ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯆꯪꯉꯒ ꯑꯩꯈꯣꯏꯅ ꯃꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯐꯪꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯁꯨꯔꯤꯌꯥꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯌꯨꯝ ꯑꯗꯨꯗ ꯆꯪꯉꯛꯇꯨꯅ ꯑꯁꯨꯝ ꯊꯤꯖꯤꯟꯕ ꯍꯧꯔꯛꯏ ꯁꯣꯝ ꯅꯥꯀꯟꯗꯅ ꯄꯨꯖꯥꯔꯤ ꯑꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯄꯨꯊꯣꯛꯂꯗꯨꯅ ꯄꯥꯕ ꯍꯧꯔꯛꯏ ꯁꯔꯄꯟꯆ ꯍꯔꯤꯆꯟꯗ꯭ꯔꯗꯤ ꯁꯣꯂꯨꯁꯟ ꯐꯪꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯗꯨꯅ ꯉꯥꯏꯖꯗꯨꯅ ꯂꯩꯕꯅꯤ ꯁꯨꯔꯤꯌꯥꯅ ꯑꯁꯨꯝ ꯊꯤꯔꯛꯄ ꯃꯇꯝꯗ ꯃꯐꯝ ꯑꯗꯨꯗ ꯇꯦꯕꯜ ꯑꯃ ꯂꯩ ꯇꯦꯕꯜ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯈꯔ ꯂꯩꯕꯅꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯎꯐꯨꯜ ꯀꯌꯥ ꯊꯥꯡꯗꯨꯅ ꯂꯩꯕꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯂꯧꯊꯣꯛꯈꯤꯕꯒꯤ ꯎꯐꯨꯜ ꯌꯥꯎꯗꯕ ꯃꯃꯤ ꯈꯔ ꯇꯥꯗꯨꯅ ꯂꯩꯕ ꯎꯕꯗꯨꯗ ꯂꯥꯏꯔꯤꯛ ꯑꯃ ꯃꯐꯝ ꯑꯁꯤꯗꯒꯤ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯤꯕꯁꯦ ꯀꯅꯥꯅꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯈꯟꯗꯨꯅ ꯂꯩꯈꯤ ꯁꯣꯝ ꯅꯥꯀꯟꯗꯅ ꯄꯨꯖꯥꯔꯤ ꯑꯗꯨꯅ ꯃꯁꯤꯒꯤ ꯁꯣꯂꯨꯁꯟꯗꯤ ꯑꯃꯈꯛꯇ ꯂꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯪꯉꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯎꯅ ꯁꯥꯕ ꯕꯣꯛꯁ ꯑꯃ ꯆꯪꯒꯅꯤ ꯍꯥꯏꯗꯨꯅ ꯄꯟꯗꯤꯠ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯁꯔꯄꯟꯆ ꯑꯗꯨꯅ ꯎꯅ ꯁꯥꯕ ꯕꯣꯛꯁ ꯂꯧꯆꯣ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯊꯥꯈꯤ ꯁꯣꯝ ꯅꯥꯀꯟꯗ ꯑꯁꯨꯝ ꯊꯤꯔꯛꯄ ꯃꯇꯝꯗꯗꯤ ꯑꯔꯣꯟꯕ ꯎꯄꯨ ꯃꯆꯥ ꯑꯃꯗ ꯕꯦꯡꯀꯠ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯐꯣꯇꯣ ꯑꯗꯨ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯗꯥꯏꯔꯤ ꯑꯃꯁꯨ ꯌꯥꯎꯔꯝꯃꯤ ꯗꯥꯏꯔꯤꯗꯨꯗ ꯕꯦꯡꯀꯠꯅ ꯏꯔꯝꯕꯁꯤꯡ ꯑꯗꯨ ꯄꯥꯔꯛꯄ ꯃꯇꯝꯗꯗꯤ ꯑꯦꯅꯔꯖꯤ ꯑꯁꯤꯅ ꯄꯨꯝꯅꯃꯛꯀꯤ ꯍꯧꯔꯛꯐꯝꯅꯤ ꯍꯥꯏꯗꯨꯅ ꯏꯗꯨꯅ ꯂꯩꯕꯅꯤ ꯃꯥꯅ ꯑꯦꯅꯔꯖꯤꯗ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯕꯒꯤ ꯋꯥꯔꯤꯁꯤꯡꯁꯨ ꯏꯗꯨꯅ ꯌꯥꯎꯕꯅꯤ ꯑꯊꯔꯕ ꯕꯦꯗꯗ ꯏꯔꯝꯕ ꯑꯗꯨꯒꯨꯝꯅ ꯃꯤꯑꯣꯏꯕꯒꯤ ꯑꯦꯅꯔꯖꯤ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯒꯅꯤ ꯃꯤ ꯑꯃꯅ ꯁꯤꯈ꯭ꯔꯕ ꯐꯥꯎꯕꯗ ꯃꯍꯥꯛꯀꯤ ꯑꯦꯅꯔꯖꯤ ꯑꯁꯤ ꯄꯨꯡ 6 ꯐꯥꯎꯕꯗꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯂꯩ ꯍꯥꯏꯗꯨꯅ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯍꯥꯛꯅ ꯁꯤꯈ꯭ꯔꯕ ꯃꯤ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯍꯤꯡꯒꯠꯄ ꯉꯝꯍꯟꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯏꯗꯨꯅ ꯌꯥꯎꯕꯅꯤ ꯃꯁꯤ ꯃꯥꯅ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯑꯁꯤ ꯑꯅꯥ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯒ ꯃꯔꯤ ꯂꯩꯅꯒꯅꯤ ꯍꯥꯏꯗꯨꯅ ꯁꯨꯔꯤꯌꯥꯅ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯕꯦꯡꯀꯠꯀꯤ ꯃꯆꯥꯅꯨꯄꯥꯗꯨꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯄꯨꯖꯥꯔꯤꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯊꯋꯥꯏ ꯆꯪꯂꯤꯕ ꯃꯤꯁꯛ ꯑꯗꯨ ꯕꯣꯛꯁ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯗꯨꯅ ꯅꯣꯡꯄꯣꯛ ꯊꯪꯕ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯊꯝꯒꯗꯕꯅꯤ ꯑꯗꯨꯒ ꯒꯣꯔꯣꯟ ꯇꯧꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯐꯠꯇꯕ ꯁꯛꯇꯤꯁꯤꯡ ꯑꯁꯤ ꯁꯣꯟꯊꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯍꯤꯡꯕ ꯄꯥꯝꯕ ꯃꯤꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯏ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯀꯠꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯘꯔꯟ ꯂꯣꯏꯗ꯭ꯔꯤꯀꯥꯟꯗ ꯕꯣꯛꯁ ꯑꯗꯨꯕꯨ ꯍꯛꯆꯥꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯩ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯁꯔꯄꯟꯆ ꯍꯔꯤꯆꯟꯗ꯭ꯔꯗꯤ ꯄꯥꯈꯠꯄꯅ ꯂꯣꯏꯈꯤ ꯍꯔꯤꯆꯟꯗ꯭ꯔꯅ ꯃꯈꯥ ꯇꯥꯔꯛꯏ ꯕꯣꯜ ꯄꯤꯔꯤꯕ ꯈꯨꯠ ꯑꯗꯨꯅ ꯀꯃꯥꯏꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯕꯂꯤ ꯇꯧꯕꯤꯒꯦ ꯍꯥꯏꯔꯤꯕꯅꯣ ꯑꯩ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯀꯔꯝꯅ ꯃꯩ ꯊꯥꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯕꯦꯂꯥꯖꯨꯅ ꯍꯥꯏꯔꯛꯏ ꯅꯪ ꯀꯔꯤꯒꯨꯝꯕ ꯈꯔ ꯀꯥꯎꯔ ꯃꯥꯜꯂꯦ ꯈꯨꯡꯒꯪ ꯑꯁꯤꯗ ꯃꯃꯥꯡꯊꯛꯇꯁꯨ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯁꯤ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯩ ꯊꯥꯈꯤꯕ ꯑꯁꯤꯗꯤ ꯑꯔꯨꯕ ꯊꯕꯛ ꯅꯠꯇꯦ ꯃꯃꯥꯡꯗꯁꯨ ꯇꯧꯈ꯭ꯔꯤꯕꯗꯨꯗꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯅ ꯅꯪ ꯅꯆꯥꯅꯨꯄꯤꯁꯤ ꯇꯥꯔꯦꯗꯅ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨꯗ ꯁꯔꯄꯟꯆ ꯑꯗꯨꯅ ꯑꯕꯦꯂꯥꯖꯨꯗ ꯀꯞꯆꯔꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒꯤ ꯂꯨꯍꯣꯡꯕ ꯊꯤꯡꯈꯤꯕ ꯑꯗꯨꯗꯤ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯊꯋꯥꯏ ꯀꯟꯅꯕꯒꯤꯗꯃꯛꯇ ꯊꯤꯡꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯊꯋꯥꯏꯅꯤ ꯃꯥꯡꯗꯣꯔꯤꯕꯁꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯑꯕꯦꯂꯥꯖꯨꯅ ꯃꯍꯥꯛꯀꯤ ꯒ꯭ꯔꯨꯞ ꯁꯦꯝꯅꯈꯤ ꯅꯟꯗꯅꯤ ꯃꯩ ꯊꯥꯗꯨꯅ ꯍꯥꯠꯇꯣꯛꯄ ꯄꯥꯝꯕ ꯀꯥꯡꯕꯨ ꯑꯃ ꯑꯃꯁꯨꯡ ꯍꯔꯤꯆꯟꯗ꯭ꯔꯒꯤ ꯃꯆꯥꯅꯨꯄꯤ ꯅꯟꯗꯅꯤꯁꯤꯕꯨ ꯀꯟꯖꯕ ꯄꯥꯝꯕ ꯀꯥꯡꯕꯨ ꯑꯃ ꯁꯥꯏꯠꯇ ꯈꯥꯏꯗꯣꯛꯅꯗꯨꯅ ꯂꯩꯈꯤ ꯃꯐꯝ ꯑꯗꯨꯗ ꯈꯟꯅ ꯆꯩꯅꯕ ꯀꯌꯥ ꯃꯔꯨꯝ ꯊꯣꯛꯂꯛꯏ ꯃꯤ ꯀꯌꯥ ꯈꯟꯅꯔꯛꯏ ꯃꯤ ꯀꯌꯥ ꯂꯥꯛꯇꯨꯅ ꯅꯟꯗꯅꯤꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯆꯠꯀꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯁꯨꯔꯤꯌꯥ ꯂꯥꯛꯇꯨꯅ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗꯒꯤ ꯂꯣꯏꯅ ꯀꯥꯎꯊꯔꯛꯏ ꯑꯗꯨꯒ ꯑꯩ ꯂꯩꯅ ꯅꯟꯗꯅꯤꯕꯨ ꯄꯨꯗꯨꯅ ꯆꯠꯄ ꯀꯅꯥꯝꯇꯅ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯨꯔꯤꯌꯥꯅ ꯍꯥꯏꯔꯛꯏ ꯁꯤꯕ ꯄꯥꯝꯕ ꯀꯥꯡꯕꯨꯁꯤꯡ ꯑꯗꯨ ꯅꯟꯗꯅꯤꯗꯒꯤ ꯂꯥꯞꯅ ꯂꯩꯌꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯅ ꯑꯣꯏꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯗꯣꯛꯇꯔ ꯑꯗꯨꯅ ꯅꯟꯗꯅꯤꯗ ꯍꯤꯗꯥꯛ ꯑꯃ ꯀꯥꯞꯄꯤ ꯁꯨꯔꯤꯌꯥꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗ ꯄꯤꯔꯤꯕ ꯍꯤꯗꯥꯛ ꯑꯁꯤ ꯋꯥꯟꯊꯅꯕ ꯍꯤꯗꯥꯛꯅꯤ ꯃꯍꯥꯛ ꯄꯨꯡ 9 ꯐꯥꯎꯕꯗꯤ ꯋꯥꯟꯊꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯒꯅꯤ ꯄꯨꯡ 9 ꯑꯁꯤꯗ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤꯒꯤ ꯁꯣꯂꯨꯁꯟ ꯑꯁꯤ ꯑꯩꯅ ꯊꯤꯗꯨꯅ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯕꯦꯂꯥꯖꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯤꯗꯥꯛ ꯄꯤꯗꯨꯅ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯔꯤꯒꯦ ꯅꯪꯅ ꯖꯥꯗꯨ ꯃꯟꯇ꯭ꯔ ꯇꯧꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯪꯒꯤ ꯋꯥꯁꯤꯕꯨ ꯇꯥꯗꯣꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯇꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ
मसी थोलिबसी करिगिनो हाइबगी मरम मसी सूर्याना थीरुबनी हाइदुन हारे नंदिनी बुसु महाना कनखिबनी करिगुबा अखोइना मथंग मथंग शिरकपासी थिंगबा पाम तारगदी महाकबु अखोइना थाजबा ताइ हाइदुन हारे सूर्याना खुंगंग असिबु महाना कनगनी हाइरमदुना खुंगंग असिगी वांगल सतके हाइदुना पुजारीदुदा हारे मफम अदुरा लेरिबा मी मन हारे सुदाना खुंगंग असिगी वांग चलुदुना खुंगंग असिदा अवाना तारबनी नंग अमुक थोक तारगदी करिबो अमुक थोगदबा हाइदुना हारे मदुरा पुजारीदुना हारे खुंगंग असिदगी सुदाना थोकिदुना अस्तदिक भंदन से महाना थुकाइकिबनी हौजिति काइदुना लेरबा पोर अदुबु अमु थुकाइरुदुना कदरुनी महाना सतुरिबसी फतब शक्ति सिंगा मायोकनबनी मसिदा महाके थवाइ फावो मांगबा याइ हाइदुना हारे नंदनी बु कनबगिदमक्ता ऐ कनागुंबा मी अमता कीदे लोइना थेंगनगनी फतब ओरगसु थेंगनगनी हाइदुना सूर्याना हारपा मतमदुदा पुजारीदुना हारे नंगोंदा लेरिबा मतम असि पुंग निपांग खक्तनी घरन लोइद्रिङैदा लाकदबनि हाइदुना हारे करिगुंबा घरन लोइखि तारगदी अखोइना नंदनी से कनबा ngamaroy हाइदुना सु हारे असुम तौदना सूर्यासु वेंकटकी मचानुपा भैरबदु थीबा लाकपनी मदुदा नंगना थीबा चलिबसी भैरबरा हाइदुना डॉक्टर हंगी मफम अदुर लेरिबा असतिक बंधनगी लाइन अदुसु लोइना मुथलमी डॉक्टर अदुना हारे करिगुंबा नंगना वेंकट चलापतिगी मचानुपा भैरबबु थीबा चटपो ओइतारगदी महाका मायोकनबसी यामना खुदोंग थिनिङाइ ओइगनी हाइदुना हारे मदुरा खुदोंग थिनिङाइ ओइबा महाक असिबु अमुक्तद लोइसन्दुरिबनि हाइदुना सूर्याना हारे अबेलाजुना हारे मसिगी खुंगंग असिददी नीति नियमने हाइदुना लाइसंग फाव थोंग लोंजन्दुना थम्बनी मफम मसिदा नुपी मचा अमगी थवाइगी ममल से करिमतो ओइदबनी अदुबु नंगना होनबा पामतरगदी करिसु काइदे होननसु हाइदुना हारे थंगनबा खुंगंगी मीसिंग अदुना खुंगंग अदुदगी मी थोलकपा तारगदी मखोई खुंगंग अदुदा अवाबा तारनी हाइदुना सूर्याबु मफम अदुदगी चटपदा थिंगी अदुबु सूर्यानदी गाड़ी अदु कन्ना थौरदुना मफम अदुदगी नाथोक्तुना लाई खरा अमदी असुम तानरपा मतमदा इरोय लोइबा नुपा अदुदि लिन्ना चिक्तुना सिहौई सूर्यासु ऑर्फानेस अदुदा लाई ऑर्फानेस अदुदा थेंगलबा मतम अदु लाकपदा ऑर्फानेस अदुगी केयरटेकर अदुना नंगु कनानो मफम मसिदा कदौबा लाकपनो वफम अदु ताबा मतमदा सूर्याना मफम मसिदा ऑर्फानेस अमा ओरमदुदा मी अमा हंगे हाइदुना लाकपनि हाइदुना हारे थाइनदि मफम असि ऑर्फानेस ओरमबनी अदुबु हौजिक्ति ऑर्फानेस ओइद्रे अखोइगी मपु अदुगी फैमिली खक लेरि हाइदुना हारे मखोइगी मपु अदु उनबा चंगपा मतमददी मखोइगी मपु अदुदी छोइनाइदुना चिंगथेक्तिना लेरमे माकी नुपीदुना नाहागसी रुद्रबनमदगी हाइदुना हंगी रुद्रबनम हाइबा मिंग असि ताबा मतमदा माकी नुपी अमसुंग माकी नुपादुदी कीबना थथंग लिखि मरमदी ममांग थक्ता रुद्रबनम हाइबा मफम अदुदगी लाखिबा अंगांग अदुनी भैरव हाइरिबसी भैरवनी सूर्याना थीबा लाक्लिबसिसु भैरवगी मरमदा हांगपा मतमदा भैरव हाइरिबा अंगांग असि अंगांग मयामदगी टॉप टॉपना लई कनातगा तिनदे मथंदा मुरुम सोंदुना लेबा अंगांगनि हाइदुना तमी सोमला कंदना खुंगंग अदुदा मई मुखिबा तंजा अदुदा अबेराजुना महाकी मचानुपी अमसुंग महाकी नुपी दुबु मफम अदुदगी मयुमदा सत्खिनबगीदमक्ता हारे लातेन थांगतुना मचानुपीदुबु सेवा तौरिङै मिकुप अदुरा मचानुपीगी खुद अदु लेङै मसिदा कनामतन उहोदबा जालने हाइदुना मपादुना पाखसै करिगुंबा मचानुपीदु ज्ञान तारक्तरगदी मफम अदुदा प्रॉब्लम थोक्तुरिबनी अदुबु मचानुपीना मखुद हाइदरक्पै मोंग अदुदी कनामतनदि उहोद्रे भैरवगी वारी सि मखा तारई महाना चाक चाबा मतमदसु चजुम तासन्दुना क्वाक नुंग पिजदुना लेहली नुमित चुप्पगी मंत्र सोंदुना लई लाई येबनी हाइदुनासु ज्ञान मेमान तादबा किरब लाई क्यानि महाना येग्लिबसी महानाने उगी मखाना फमदुना क्वाका वारी सानदुना सुलै कमानबु तौरिबनो खंगदि हाइदुना हारे नुबिदांग खुदिंगी महाक ऑर्फानेस अदुदगी मांगखि कदाइले चलिबनो हाइबसी कनामता खंगदि हाइदुना हारे सिनसिददी भैरवना सांगा हातुना बलि तौदुना पूजा तौदुना लेबगी मोंग असे अखोइना उबा फंगी महाचे मथन लेरगा मंत्र पक्सोना सोंदुना लेबनी अखोइना कौबा मतमदसु कैसु हायमदबिदा मफम अदुदगी अदुमक चटखि अतै अंगांगसिना मंगोंदा याम कीबनी नोंमदि अंगा अमना मंगोंदा नाउवी कापके तौबा मतमदा महाना मंत्र सोंदुना अंगांग अदुबु कंट्रोल तौकितुना नाउरी अदुना अंगांग मसा मथंदा कापसहली नोंमदि महाना फुरित अमता लितबिदा मथंदा मखुदा करिगुंबा अमा पुदुना चटपगी मोंग असे अखोइना उबा फंगी अखोइना ख्वाइदगी वाखिबा हाइतारगदी महाना चटखिबदो हलकपा ngaibasini महाना मीसिंग अदु चंगलखिबा येंगदुना महाना ऑर्फानेस अदु तुमिना चांगपा नुमित अदुदा ऑर्फानेस अदुगी मपु अदुना महाबु फादुना फुगे तौखि कलाइ चलिनो हंगबा मिकुब अदुना महाना ऑर्फानेस की मपु अदुदा मंत्र सोंजंदुना नुपा अदु महाना चिंगते खंदुना थमखिबनी नुमित अदुदगी महाना चेनखिबदगी ngasi फावबा हलक्त्रि हादुना पाव से तमी सोमलाकंददी सरपंच की मयुम अदुदा नंदनीबु हामना बैदमक्ता उना साबा उपुदु पुदुना लाई मपा अदुनदी मदु उरुबा मतमदा पाखटपना लोइरमी मचानुपी सिबु हापकिगद्रा हादुना महाक थक निखि सोमलाकंदना सूर्याना ऑर्फानेस की मीसिंग अदुदा भैरवना हेक चलिबसी करम डायरेक्शनदुना हादुना हांगी नोंचुलोमदनी हादुना हारे नोंचुलोमदनी हाइबनीना महाकसु नोंचुलोम तमना गाड़ी असुम थौदुना लाकपनी भैरवना मांगिबसी नुमिदांग पुंग 10 दगी मांगखिबदुना अयुक्की पुंग 3 दा हलकपनी
ꯃꯔꯝ ꯑꯗꯨꯅ ꯄꯨꯡ 6 ꯑꯁꯤꯗ ꯃꯍꯥꯛꯅ ꯊꯕꯛ ꯀꯩꯀꯥ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯜꯂꯛꯄꯅꯤꯅ ꯌꯥꯝ ꯀꯨꯏꯅꯗꯤ ꯆꯠꯂꯝꯂꯣꯏ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯁꯨꯝ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯄꯥꯠ ꯑꯃꯒꯤ ꯃꯅꯥꯛꯇ ꯃꯍꯥꯛ ꯌꯧꯔꯛꯈꯤ ꯄꯥꯠ ꯑꯗꯨꯒꯤ ꯋꯥꯡꯕꯗ ꯃꯩꯔꯥ ꯀꯌꯥ ꯊꯥꯗꯨꯅ ꯂꯩꯕꯒꯤ ꯃꯑꯣꯡ ꯑꯗꯨ ꯎꯕꯗꯒꯤꯗꯤ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯍꯤ ꯃꯆꯥ ꯑꯗꯨ ꯇꯣꯡꯂꯗꯨꯅ ꯄꯥꯠ ꯑꯗꯨ ꯂꯥꯟꯊꯣꯔꯛꯏ ꯃꯍꯥꯛꯅ ꯄꯥꯠ ꯑꯗꯨ ꯂꯥꯟꯊꯣꯔꯛꯇꯨꯅ ꯃꯩꯅꯝ ꯆꯥꯛꯇꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯑꯘꯣꯔꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯤ ꯑꯘꯣꯔꯤ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯚꯩꯔꯕ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯚꯩꯔꯕꯒꯤ ꯃꯃꯤꯡ ꯑꯁꯤ ꯀꯧꯔꯛꯏ ꯑꯘꯣꯔꯤ ꯃꯌꯥꯝ ꯃꯔꯛꯇꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯇꯣꯞ ꯑꯃ ꯆꯪꯂꯦ ꯍꯥꯏꯗꯨꯅ ꯑꯘꯣꯔꯤꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯏ ꯑꯘꯣꯔꯤꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯖꯜꯂꯤ ꯑꯗꯨꯕꯨ ꯃꯟꯇ꯭ꯔ ꯁꯣꯟꯖꯜꯂꯛꯏꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯁꯨꯔꯌꯥꯗ ꯑꯃꯠꯇ ꯆꯪꯉꯝꯗꯦ ꯃꯃꯥꯡꯊꯛꯇ ꯂꯥꯛꯈꯤꯕ ꯑꯘꯣꯔꯤ ꯑꯍꯟ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯌꯦꯛꯅꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯔꯨꯗ꯭ꯔꯕꯅꯝꯗꯒꯤ ꯂꯥꯛꯈꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯅꯤꯕ ꯂꯥꯛꯏꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯑꯘꯣꯔꯤꯁꯤꯡ ꯑꯗꯨꯅ ꯁꯨꯔꯌꯥꯗ ꯑꯦꯇꯦꯛ ꯇꯧꯕ ꯑꯗꯨ ꯂꯦꯞꯈꯤ ꯑꯘꯣꯔꯤꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯌꯥꯝꯅ ꯇꯝꯊꯤꯕ ꯑꯃ ꯊꯣꯛꯑꯝꯗꯧ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯨꯔꯌꯥꯅ ꯍꯥꯏꯔꯛꯏ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯁꯤ ꯇꯥꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯃꯤꯁꯛ ꯑꯇꯣꯞꯄ ꯑꯃꯅ ꯌꯦꯡꯉꯨꯕ ꯇꯥꯔꯒꯗꯤ ꯃꯊꯪ ꯃꯍꯥꯛ ꯍꯦꯛꯇ ꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩꯗꯨ ꯇꯥꯕ ꯃꯇꯝꯗ ꯑꯘꯣꯔꯤꯗꯨꯅ ꯉꯛꯄꯅ ꯈꯝ ꯊꯦꯡꯈꯤ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯔꯤꯕ ꯕꯤꯗ꯭ꯌꯥ ꯑꯁꯤ ꯄꯁꯨꯇꯠꯇ꯭ꯋ ꯍꯥꯏꯔꯤꯕ ꯕꯤꯗ꯭ꯌꯥ ꯑꯗꯨꯅꯤ ꯃꯁꯤꯒꯤ ꯕꯤꯗ꯭ꯌꯥ ꯑꯁꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯃꯤꯑꯣꯏ ꯇꯨꯝꯅ ꯍꯥꯠꯅꯕꯒꯤꯗꯃꯛꯇ ꯁꯤꯖꯤꯟꯅꯈꯤꯕ ꯕꯤꯗ꯭ꯌꯥ ꯑꯗꯨꯅꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯑꯊꯔꯕꯦꯗꯇ ꯌꯥꯎꯔꯤꯕ ꯃꯁꯤꯒꯤ ꯕꯤꯗ꯭ꯌꯥ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯄꯨ ꯂꯣꯏꯅ ꯍꯥꯠꯄ ꯄꯥꯝꯕꯅꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯁꯤꯒꯤ ꯕꯤꯗ꯭ꯌꯥ ꯑꯁꯤ ꯇꯧꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯂꯩꯗꯣꯔꯤꯕ ꯃꯐꯝ ꯑꯁꯤ ꯌꯥꯝꯅ ꯅꯥꯇꯩ ꯆꯥꯗꯕ ꯖꯨꯒꯣꯠ ꯆꯥꯗꯕ ꯃꯐꯝ ꯑꯃꯠꯇ ꯂꯩꯔꯝꯒꯅꯤ ꯃꯐꯝ ꯑꯗꯨꯗ ꯃꯩ ꯏꯁꯤꯡ ꯅꯨꯡꯁꯤꯠ ꯑꯃꯠꯇ ꯆꯪꯉꯝꯃꯣꯏ ꯃꯗꯨꯒꯤ ꯖꯒꯥꯗꯨꯗꯤ ꯀꯗꯥꯏꯗ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯗꯨꯅ ꯁꯨꯔꯌꯥꯅ ꯍꯪꯉꯛꯄ ꯃꯇꯝꯗ ꯑꯘꯣꯔꯤꯁꯤꯡ ꯑꯗꯨꯅ ꯃꯐꯝ ꯑꯗꯨ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯩ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯨꯔꯌꯥꯕꯨ ꯃꯐꯝ ꯑꯗꯨꯗ ꯄꯨꯗꯨꯅ ꯂꯥꯛꯏ ꯃꯌꯥꯝꯅ ꯈꯟꯕꯤꯔꯝꯕ ꯌꯥꯏ ꯃꯐꯝ ꯑꯗꯨ ꯑꯘꯣꯔꯤꯁꯤꯡꯅ ꯈꯪ ꯇꯥꯔꯒꯗꯤ ꯀꯔꯤꯒꯤꯗꯃꯛꯇ ꯚꯩꯔꯕꯕꯨ ꯊꯤꯡꯗ꯭ꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯚꯩꯔꯕꯁꯨ ꯃꯐꯝ ꯑꯗꯨꯗ ꯑꯘꯣꯔꯤ ꯁꯥꯗꯨꯅ ꯂꯥꯛꯈꯤꯕꯅꯤꯅ ꯃꯈꯣꯏ ꯃꯁꯦꯟ ꯃꯥꯟꯗꯨꯅ ꯃꯈꯣꯏꯅ ꯊꯤꯡꯈꯤꯗꯕꯅꯤ ꯑꯘꯣꯔꯤ ꯑꯗꯨꯅ ꯁꯨꯔꯌꯥꯕꯨ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯏ ꯃꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝ ꯑꯗꯨ ꯃꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯩꯍꯨꯝ ꯄꯨꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯁꯨꯝ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯐꯛꯂꯥꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯈꯜ ꯀꯌꯥꯃꯔꯨꯝꯒꯤ ꯄꯤꯛꯆꯔ ꯀꯌꯥ ꯌꯦꯛꯇꯨꯅ ꯂꯩꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯏ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯕꯤꯗ꯭ꯌꯥ ꯑꯁꯤꯗꯤ ꯌꯥꯝꯅ ꯂꯨꯕ ꯕꯤꯗ꯭ꯌꯥꯅꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤꯗ ꯁꯣꯏꯕ ꯇꯥꯔꯒꯗꯤ ꯑꯁꯤ ꯑꯅꯥ ꯉꯥꯛꯇꯅꯤ ꯊꯣꯛꯇꯣꯔꯤꯕꯁꯤ ꯍꯥꯏꯗꯨꯅ ꯑꯘꯣꯔꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯘꯣꯔꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯕꯤꯗ꯭ꯌꯥ ꯑꯁꯤ ꯁꯣꯏꯗꯅꯕꯒꯤꯗꯃꯛꯇ ꯐꯛꯂꯥꯡꯗ ꯌꯦꯛꯇꯨꯅ ꯃꯍꯥꯛꯅ ꯕꯤꯗ꯭ꯌꯥ ꯑꯁꯤ ꯆꯠꯊꯕꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯨꯔꯌꯥꯗ ꯇꯝꯃꯤ ꯃꯈꯣꯏꯅ ꯑꯁꯨꯝ ꯆꯪꯂꯛꯄ ꯃꯇꯝꯗ ꯑꯘꯣꯔꯤꯅ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯑꯗꯨꯗ ꯃꯃꯥꯡꯊꯛꯇ ꯚꯩꯔꯕꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯎꯕ ꯐꯪꯂꯛꯏ ꯃꯐꯝ ꯑꯗꯨꯗ ꯑꯘꯣꯔꯤ ꯑꯗꯨꯒ ꯁꯨꯔꯌꯥꯒ ꯆꯪꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯄꯨꯖꯥ ꯇꯧꯔꯤꯕ ꯖꯒꯥ ꯑꯗꯨꯒꯤ ꯃꯇꯥꯡ ꯑꯁꯤ ꯑꯩꯈꯣꯏꯗ ꯎꯕ ꯐꯪꯍꯜꯂꯤ ꯑꯘꯣꯔꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯄꯨꯖꯥ ꯇꯧꯔꯝꯕ ꯖꯒꯥ ꯑꯗꯨ ꯄꯥꯏꯗꯨꯅ ꯌꯦꯡꯕꯒꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯣꯠꯇꯨꯅ ꯊꯝꯃꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯎꯕ ꯐꯪꯈꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯅ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯄꯨꯔꯥꯇꯟ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯃꯤ ꯄꯨꯔꯥꯇꯟ ꯂꯥꯏꯔꯤꯛ ꯑꯁꯤ ꯁꯔꯄꯟꯁꯅ ꯄꯥꯏꯕꯅꯤ ꯑꯗꯨꯕꯨ ꯄꯨꯔꯥꯇꯟ ꯂꯥꯏꯔꯤꯛ ꯑꯁꯤ ꯑꯅꯤ ꯁꯨꯔꯝꯃꯤ ꯁꯤ ꯀꯔꯝꯍꯥꯏꯅ ꯇꯧꯔꯤꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯅꯤ ꯈꯟꯅꯗꯨꯅ ꯂꯩꯕꯅꯤ ꯄꯨꯔꯥꯇꯟꯒꯤ ꯑꯁꯦꯡꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗꯤ ꯃꯐꯝ ꯑꯗꯨꯗ ꯚꯩꯔꯕꯅ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯕꯅꯤ ꯁꯔꯄꯟꯁ ꯑꯗꯨꯅ ꯄꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯗꯤ ꯃꯈꯣꯏꯅ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯔꯗꯨꯅ ꯐꯦꯛ ꯑꯣꯏꯕ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯁꯔꯄꯟꯁꯀꯤ ꯃꯌꯨꯝꯗ ꯊꯝꯈꯤꯕꯅꯤ ꯑꯗꯨꯒ ꯑꯁꯦꯡꯕ ꯂꯥꯏꯔꯤꯛ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯣꯠꯇꯨꯅ ꯊꯝꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯁꯨꯔꯌꯥ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯃꯛꯈꯤ ꯈꯨꯡꯒꯪꯗꯅ ꯅꯟꯗꯅꯤꯗꯨꯁꯨ ꯃꯊꯟꯇ ꯐꯨꯛ ꯂꯥꯎ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯃꯍꯥꯛ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯍꯟꯖꯤꯟꯈꯤ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯃꯁꯨꯡ ꯑꯕꯦꯔꯥꯖꯨꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯨꯔꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯃꯨꯛ ꯋꯥꯟꯊꯈꯤꯕꯗꯩꯗꯤ ꯃꯈꯣꯏꯁꯨ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯖꯔꯛꯂꯝꯃꯤ ꯁꯣꯝ ꯅꯥꯀꯟꯗ ꯁꯨꯔꯌꯥꯅ ꯑꯘꯣꯔꯤꯗꯨꯗ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯈꯨꯡꯒꯪꯗ ꯂꯃꯟ ꯈꯨꯝꯅꯕꯒꯤꯗꯃꯛꯇ ꯂꯥꯏꯔꯤꯛ ꯑꯁꯤ ꯆꯦꯟꯖ ꯇꯧꯈꯤꯗꯨꯅ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯕꯨ ꯑꯔꯥꯟ ꯑꯍꯣꯏ ꯀꯌꯥ ꯇꯧꯍꯟꯈꯤꯕꯅꯤ ꯑꯁꯇꯤꯛ ꯕꯟꯙꯟ ꯇꯧꯔꯤꯕ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯄ꯭ꯂꯥꯟꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯅꯟꯗꯅꯤꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯆꯠꯈꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯐꯩꯅꯥꯝ ꯁꯤꯔꯛꯂꯕꯅꯤꯅ ꯃꯈꯣꯏꯁꯨ ꯔꯤꯛꯁ ꯂꯧꯅꯤꯡꯗꯕꯒꯤ ꯅꯟꯗꯅꯤꯕꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯆꯠꯈꯤꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯁꯔꯄꯟꯁ ꯑꯗꯨꯅ ꯃꯊꯧꯅꯥ ꯂꯩꯕ ꯀꯅꯥ ꯂꯩ ꯆꯪꯂꯛꯎ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤꯗꯤ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯁꯤꯗꯨꯏ ꯁꯣꯛꯄꯗꯤ ꯅꯟꯗꯅꯤ ꯈꯛ ꯁꯤꯕꯅ ꯐꯩ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯃꯈꯣꯏꯁꯨ ꯁꯔꯄꯟꯁ ꯑꯗꯨꯒꯤ ꯃꯥꯡꯒꯣꯟꯗ ꯀꯥꯈꯠꯂꯛꯏ ꯃꯥꯡꯒꯣꯟꯗ ꯀꯥꯈꯠꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯕꯦꯔꯥꯖꯨꯅ ꯍꯥꯏꯔꯛꯏ ꯁꯨꯔꯌꯥꯅ ꯆꯠꯈꯤꯕꯗꯨ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯆꯠꯈꯤꯕꯅꯤ ꯄꯨꯖꯥꯔꯥꯅꯤꯅꯗꯤ ꯃꯍꯥꯛꯅ ꯆꯠꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯊꯋꯥꯏꯁꯤ ꯐꯥꯎꯕ ꯃꯥꯡꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯑꯩꯈꯣꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯀꯟꯅꯕꯒꯤꯗꯃꯛꯇ ꯅꯟꯗꯅꯤꯒꯤ ꯊꯋꯥꯏ ꯂꯧꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅꯗꯤ ꯅꯟꯗꯅꯤꯒꯤ ꯊꯋꯥꯏ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨꯁꯨ ꯊꯥꯗꯣꯛꯄ ꯀꯤꯗꯕ ꯃꯈꯩ ꯈꯨꯡꯒꯪ ꯑꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯆꯠꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤꯒꯤ ꯁꯣꯂꯨꯁꯟ ꯑꯁꯤ ꯃꯍꯥꯛꯅ ꯄꯨꯗꯨꯅ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯊꯥꯖꯕ ꯄꯤꯔꯝꯃꯤ ꯑꯕꯦꯔꯥꯖꯨꯅ ꯁꯨꯔꯌꯥꯕꯨ ꯊꯥꯖꯗꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗꯤ ꯅꯨꯡꯁꯤꯕꯒꯤ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯕꯕꯨꯗꯤ ꯊꯥꯖꯩ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯃꯇꯝ ꯈꯔꯒꯗꯤ ꯉꯥꯏꯈꯤꯁꯤ ꯍꯥꯏꯗꯨꯅ ꯑꯕꯦꯔꯥꯖꯨꯅ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯅꯟꯗꯅꯤ ꯄꯨꯕꯗꯒꯤ ꯊꯤꯡꯉꯤ
ꯃꯐꯝ ꯑꯗꯨꯗ ꯑꯘꯣꯔꯤ ꯑꯗꯨꯅ ꯚꯩꯔꯕꯅ ꯄꯨꯖꯥ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯃꯃꯥꯡꯊꯛꯇ ꯀꯔꯤ ꯊꯣꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯗꯨꯅ ꯂꯩꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯁꯨꯔꯌꯥꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯈꯥꯎ ꯑꯗꯨꯗ ꯀꯔꯤ ꯌꯥꯎꯒꯦ ꯍꯥꯏꯗꯨꯅ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯨꯕ ꯃꯇꯝꯗꯗꯤ ꯚꯩꯔꯕ ꯍꯥꯏꯕꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯑꯣꯏꯔꯝꯗ꯭ꯔꯦ ꯁꯨꯙꯥꯒ ꯀꯣꯏꯅꯔꯝꯕ ꯀꯨꯃꯥꯔ ꯍꯥꯏꯕꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯦ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯚꯩꯔꯕ ꯀꯨꯃꯥꯔ ꯍꯥꯏꯗꯨꯅ ꯈꯪꯅꯕꯅꯤ ꯑꯘꯣꯔꯤ ꯑꯗꯨꯅ ꯚꯩꯔꯕꯅ ꯄꯨꯖꯥ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯃꯤꯠꯇ ꯁꯪꯁꯪꯅ ꯎꯔꯛꯏ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯀꯌꯥꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯂꯣꯏꯅ ꯎꯕ ꯐꯪꯈꯤ ꯑꯘꯣꯔꯤ ꯑꯗꯨꯅ ꯍꯥꯏꯔꯤ ꯚꯩꯔꯕꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯃꯊꯟꯇ ꯁꯨꯁꯥꯏꯠ ꯇꯧꯖꯕ ꯅꯠꯇꯦ ꯁꯨꯁꯥꯏꯠ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯕꯣꯗꯤ ꯑꯃ ꯈꯜꯂꯗꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨ ꯆꯪꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯄꯥꯝꯕ ꯊꯕꯛ ꯑꯗꯨ ꯍꯛꯆꯥꯡ ꯑꯗꯨ ꯇꯧꯍꯟꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯃꯤꯗꯨꯁꯨ ꯁꯤꯍꯟꯕ ꯌꯥꯏ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯂꯥꯏ ꯐꯥꯎꯕꯅ ꯆꯪꯕ ꯉꯝꯗꯕ ꯑꯁꯊꯤꯛ ꯕꯟꯙꯟ ꯑꯗꯨꯗ ꯚꯩꯔꯕꯒꯤ ꯊꯋꯥꯏꯅ ꯀꯔꯝꯅ ꯆꯪꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯑꯘꯣꯔꯤꯗꯨꯅ ꯍꯪꯉꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯚꯩꯔꯕꯅ ꯃꯊꯟꯇ ꯁꯨꯁꯥꯏꯠ ꯇꯧꯖꯗꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨ ꯁꯨꯙꯥꯒꯤ ꯍꯛꯆꯥꯡꯗ ꯆꯪꯗꯨꯅ ꯃꯍꯥꯛꯅ ꯈꯨꯡꯒꯪꯗ ꯆꯪꯉꯛꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯁꯨꯔꯌꯥꯅ ꯑꯘꯣꯔꯤꯗꯨꯗ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯊꯋꯥꯏ ꯆꯪꯂꯕ ꯍꯛꯆꯥꯡ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯃꯍꯥꯛꯅ ꯁꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯌꯦꯡꯂꯨꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨ ꯌꯦꯡꯂꯤꯕ ꯃꯤꯗꯨꯗ ꯑꯃꯨꯛ ꯆꯪꯏ ꯍꯥꯏꯗꯨꯅ ꯑꯘꯣꯔꯤ ꯑꯗꯨꯅ ꯁꯨꯔꯌꯥꯗ ꯍꯥꯏꯔꯛꯏ ꯑꯁꯨꯝꯅ ꯃꯊꯪ ꯁꯨꯙꯥꯗꯒꯤ ꯁꯨꯔꯤꯗ ꯆꯪꯉꯛꯄ ꯁꯨꯔꯤꯗꯒꯤ ꯄꯥꯔꯕꯇꯤꯗ ꯆꯪꯉꯛꯄ ꯄꯥꯔꯕꯇꯤꯗꯒꯤ ꯅꯟꯗꯅꯤꯗ ꯆꯪꯉꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯕ ꯉꯝꯈꯤ ꯑꯘꯣꯔꯤ ꯑꯗꯨꯅ ꯍꯥꯏꯔꯤ ꯈꯨꯡꯒꯪꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯑꯃꯨꯛꯇꯗ ꯍꯥꯠꯅꯕ ꯍꯣꯠꯅꯕ ꯑꯁꯤ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯕꯤꯗ꯭ꯌꯥ ꯑꯁꯤꯒꯤ ꯐꯥꯏꯅꯦꯜ ꯁ꯭ꯇꯦꯖꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯁꯨꯔꯌꯥꯅ ꯄꯨꯖꯥꯔꯤꯗꯨꯅ ꯍꯥꯏꯔꯛꯈꯤꯕ ꯘꯔꯟ ꯂꯣꯏꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯐꯠꯇꯕ ꯁꯛꯇꯤ ꯑꯁꯤꯁꯨ ꯃꯄꯥꯡꯒꯜ ꯁꯣꯟꯊꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯍꯤꯡꯕ ꯄꯥꯝꯕ ꯃꯤꯁꯤꯡꯅ ꯃꯍꯥꯛꯀꯤ ꯏ ꯀꯠꯀꯗꯕꯅꯤ ꯍꯥꯏꯕ ꯑꯗꯣ ꯁꯨꯔꯌꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯁꯨꯔꯌꯥꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗꯤ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯑꯃꯨꯛꯇꯗ ꯄꯨꯟꯅ ꯍꯥꯠꯅꯕꯒꯤ ꯄ꯭ꯂꯥꯟ ꯇꯧꯈꯤꯕꯅꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯚꯩꯔꯕꯀꯤ ꯃꯈꯨꯠꯇ ꯀꯔꯝꯅ ꯂꯥꯛꯈꯤꯕꯅꯣ ꯈꯨꯡꯒꯪ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯃꯇꯦꯡ ꯄꯥꯡꯕ ꯃꯤꯁꯛ ꯑꯃ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯘꯣꯔꯤꯅ ꯍꯥꯏꯔꯤ ꯃꯇꯦꯡ ꯄꯥꯡꯕ ꯈꯛꯇ ꯅꯠꯇꯦ ꯃꯍꯥꯛꯇꯤ ꯍꯧꯖꯤꯛ ꯊꯋꯥꯏ ꯑꯣꯜꯂꯕꯅꯤ ꯑꯗꯨꯕꯨ ꯊꯋꯥꯏ ꯑꯗꯨꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯕ ꯃꯤꯁꯛ ꯑꯃ ꯅꯈꯣꯏ ꯈꯨꯡꯒꯪꯗ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯑꯘꯣꯔꯤꯗꯨꯅ ꯍꯥꯏꯔꯤ ꯃꯍꯥꯛꯅ ꯇꯧ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯇꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯁꯨꯔꯌꯥꯗ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯁꯨꯔꯌꯥꯁꯨ ꯃꯃꯥꯡꯊꯛꯀꯤ ꯋꯥꯔꯤ ꯈꯔ ꯅꯤꯡꯁꯤꯡꯉꯛꯏ ꯃꯍꯥꯛꯅ ꯆꯤꯡꯅꯔꯤꯕꯁꯤ ꯄꯨꯖꯥꯔꯤꯕꯨꯁꯨ ꯆꯤꯡꯅꯩ ꯑꯃꯁꯨꯡ ꯅꯟꯗꯅꯤꯒꯤ ꯃꯄꯥ ꯁꯥꯁꯇ꯭ꯔꯤꯕꯨꯁꯨ ꯆꯤꯡꯅꯩ ꯃꯔꯝꯗꯤ ꯄꯨꯔꯥꯇꯟ ꯍꯥꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤ ꯃꯈꯣꯏ ꯑꯅꯤꯅ ꯄꯥꯏꯕꯅꯤ ꯑꯘꯣꯔꯤꯗꯨꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯃꯇꯝ ꯂꯩꯇ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯘꯔꯟꯁꯤ ꯂꯣꯏꯈꯤ ꯇꯥꯔꯒꯗꯤ ꯈꯨꯡꯒꯪ ꯑꯁꯤ ꯀꯟꯕ ꯉꯝꯃꯔꯣꯏ ꯑꯩꯈꯣꯏꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯆꯠꯂꯒ ꯃꯁꯤ ꯇꯧꯔꯤꯕ ꯃꯤ ꯑꯗꯨꯕꯨ ꯊꯤꯡꯕ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯈꯨꯡꯒꯪ ꯑꯗꯨ ꯇꯝꯅ ꯂꯥꯛꯏ ꯄꯨꯖꯥꯔꯤꯗꯨꯅ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯗ ꯘꯔꯟ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦ ꯃꯔꯝ ꯑꯗꯨꯅ ꯁꯨꯔꯌꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇꯥꯔꯒꯁꯨ ꯀꯔꯤꯝꯇ ꯀꯥꯟꯅꯕ ꯐꯪꯉꯔꯣꯏ ꯂꯥꯏꯔꯤꯛꯇ ꯏꯔꯝꯃꯤꯕꯁꯤꯡ ꯑꯁꯤ ꯇꯧꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤꯗꯤ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯅꯟꯗꯅꯤꯕꯨ ꯎꯄꯨꯗ ꯍꯥꯞꯆꯤꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯊꯣꯔꯛꯏ ꯃꯇꯧ ꯑꯗꯨꯗ ꯁꯔꯄꯟꯆ ꯑꯗꯨꯗꯤ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯈꯤꯗꯦ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤꯕꯨ ꯀꯟꯕ ꯉꯝꯖꯈꯤꯗꯦ ꯑꯕꯦꯔꯥꯖꯨꯅ ꯍꯥꯏꯔꯛꯏ ꯃꯆꯥꯅꯨꯄꯤ ꯁꯤꯕ ꯑꯁꯤ ꯃꯄꯥꯗꯨꯅꯗꯤ ꯀꯅꯥꯒꯤ ꯃꯄꯥꯅꯕꯨ ꯎꯕ ꯉꯝꯗꯣꯏꯅꯣ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯖꯍꯧꯔꯁꯅꯤ ꯑꯩꯈꯣꯏ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯗꯣꯛꯇꯔ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯛꯏ ꯑꯘꯣꯔꯤꯒ ꯁꯨꯔꯌꯥꯒ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯐꯝ ꯑꯗꯨꯗ ꯅꯪꯉꯣꯟꯗ ꯇꯥꯟꯇ꯭ꯔꯤꯛ ꯀꯌꯥ ꯑꯃꯁꯨꯡ ꯑꯘꯣꯔꯤ ꯀꯌꯥꯅ ꯃꯟꯇ꯭ꯔ ꯀꯌꯥ ꯁꯣꯟꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯏꯐꯦꯛ ꯑꯝꯇ ꯅꯪꯉꯣꯟꯗ ꯂꯩꯈꯤꯗꯦ ꯅꯪꯕꯨ ꯀꯟꯕꯤꯅꯕ ꯃꯤꯁꯛ ꯑꯃ ꯂꯩꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯅꯁꯥꯒꯤ ꯁꯛꯇꯤꯅ ꯅꯍꯥꯛꯄꯨ ꯀꯟꯖꯈꯤꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯊꯪꯅꯕ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯂꯝꯕꯤ ꯑꯗꯨꯗ ꯅꯨꯡ ꯀꯌꯥ ꯄꯩꯁꯟꯗꯨꯅ ꯊꯝꯕꯅꯤ ꯁꯨꯔꯌꯥꯁꯨ ꯎꯍꯧꯗꯗꯅ ꯅꯨꯡꯁꯤꯡ ꯑꯗꯨ ꯊꯧꯒꯠꯂꯨꯕꯗꯒꯤꯗꯤ ꯃꯈꯣꯏꯒꯤ ꯒꯥꯔꯤ ꯑꯗꯨ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯈꯤ ꯎꯆꯤꯟꯅꯥꯆꯤꯟꯅ ꯑꯘꯣꯔꯤ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯅꯤ ꯍꯤꯡꯍꯧꯏ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯅꯟꯗꯅꯤꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯎꯄꯨ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯒ ꯅꯣꯡꯄꯣꯛꯂꯣꯝ ꯊꯪꯕ ꯌꯨꯝ ꯑꯗꯨꯒꯤ ꯁꯨꯃꯥꯡ ꯑꯗꯨꯗ ꯊꯝꯗꯨꯅ ꯂꯥꯏꯔꯤꯛꯇ ꯍꯥꯏꯔꯕꯒꯨꯝ ꯄꯨꯖꯥ ꯇꯧꯗꯨꯅ ꯂꯩ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯨ ꯃꯈꯨꯠꯇ ꯁꯤꯡꯖꯪ ꯃꯌꯥꯅ ꯂꯦꯜꯂꯗꯨꯅ ꯏ ꯊꯣꯛꯍꯟꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯏ ꯀꯠꯇꯨꯅ ꯂꯩꯕꯅꯤ ꯑꯘꯣꯔꯤ ꯑꯗꯨꯅ ꯍꯥꯏꯔꯤ ꯘꯔꯟ ꯑꯁꯤ ꯍꯧꯔꯛꯇꯣꯔꯦ ꯂꯥꯏꯁꯪ ꯑꯗꯨ ꯊꯣꯡ ꯍꯥꯡꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯁꯨꯔꯌꯥꯗ ꯍꯥꯏꯔꯛꯏ ꯁꯨꯔꯌꯥꯅꯁꯨ ꯈꯨꯡꯒꯪ ꯑꯗꯨꯗ ꯆꯠꯂꯒ ꯂꯥꯏꯁꯪ ꯑꯗꯨ ꯊꯣꯡ ꯍꯥꯡꯉꯨꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯏ ꯑꯘꯣꯔꯤꯗꯨꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯂꯥꯏꯁꯪ ꯇꯝꯅ ꯆꯠꯈꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒ ꯁꯨꯔꯌꯥꯒ ꯐꯨꯅꯔꯛꯏ ꯁꯨꯔꯌꯥꯅꯗꯤ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯈꯨꯡꯒꯪ ꯑꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯊꯪꯅꯕ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯅꯈꯣꯏ ꯈꯨꯡꯒꯪꯗ ꯇꯧꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏ ꯈꯨꯡꯒꯪꯗ ꯇꯧꯔꯛꯇꯕꯗꯤ ꯍꯥꯏꯗꯨꯅ ꯅꯪ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯊꯤꯡꯈꯤꯕꯅꯤ ꯌꯥꯔ ꯇꯥꯔꯒꯗꯤ ꯍꯥꯠꯄ ꯇꯥꯔꯦꯗꯅ ꯍꯥꯏꯗꯨꯅ ꯁꯨꯔꯌꯥꯗ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯦꯇꯦꯛ ꯇꯧꯁꯤꯜꯂꯛꯄꯗꯒꯤꯗꯤ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤꯗꯤ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯤꯕ ꯖꯤꯞ ꯑꯗꯨ ꯊꯥꯎ ꯇꯥꯗꯨꯅ ꯂꯩꯕꯅꯤ ꯃꯥꯅ ꯊꯥꯎ ꯑꯗꯨꯗ ꯃꯩꯅꯝ ꯑꯗꯨ ꯂꯪꯁꯤꯜꯂꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯄꯣꯈꯥꯏꯍꯜꯂꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯀꯥꯏꯗꯨꯅ ꯃꯍꯥꯛꯅ ꯆꯦꯜꯍꯟꯈꯤꯕꯅꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯆꯦꯟꯊꯣꯛꯈꯤꯕꯒꯤ ꯇꯥꯟꯖꯥ ꯂꯧꯔꯗꯨꯅ ꯃꯍꯥꯛ ꯈꯨꯡꯒꯪ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ ꯈꯨꯡꯒꯪ ꯑꯗꯨꯗ ꯆꯦꯟꯁꯤꯟꯈꯤꯕꯗꯒꯤꯗꯤ ꯊꯪꯅꯕ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯀꯤꯗꯨꯅ ꯃꯈꯣꯏ ꯈꯨꯡꯒꯪ ꯑꯗꯨꯗ ꯆꯪꯉꯛꯄ ꯉꯝꯈꯤꯗꯦ ꯃꯈꯣꯏꯒꯤ ꯍꯣꯖꯪ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯁꯣꯝ ꯅꯥꯀꯟꯗꯗꯤ ꯑꯘꯣꯔꯤ ꯑꯗꯨꯅ ꯂꯥꯏꯁꯪꯒꯤ ꯊꯣꯡ ꯍꯥꯡꯉꯦ ꯍꯥꯏꯗꯨꯅ ꯂꯥꯏꯁꯪ ꯑꯗꯨꯒꯤ ꯀꯥꯡꯁꯤ ꯑꯗꯨ ꯍꯧꯅ ꯈꯤꯟꯒꯠꯂꯛꯏ ꯑꯘꯣꯔꯤ ꯑꯃꯁꯨꯡ ꯁꯨꯔꯌꯥ ꯑꯗꯨ ꯄꯨꯖꯥꯔꯤ ꯑꯗꯨꯗ ꯂꯥꯏꯔꯤꯛ ꯑꯁꯤ ꯍꯣꯡꯗꯣꯛꯂꯦ ꯑꯁꯦꯡꯕ ꯂꯥꯏꯔꯤꯛꯇꯨ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯅ ꯆꯪꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗꯤ ꯏ ꯂꯣꯏꯅ ꯀꯠꯂꯨꯔꯕꯅꯤꯅ ꯂꯣꯏꯅ ꯍꯤꯞꯅꯣꯇꯥꯏꯖ ꯇꯧꯗꯨꯅ ꯂꯩꯈꯤ ꯍꯥꯏꯕꯗꯤ ꯚꯨꯠ ꯂꯣꯏꯅ ꯆꯪꯗꯨꯅ ꯂꯩꯈꯤ ꯑꯘꯣꯔꯤ ꯑꯗꯨꯅ ꯅꯟꯗꯅꯤꯒꯤ ꯃꯐꯝ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯃꯍꯥꯛꯅ ꯁꯣꯜꯂꯤꯕ ꯃꯟꯇ꯭ꯔ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯕ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯁꯣꯜꯂꯤꯕ ꯃꯟꯇ꯭ꯔ ꯑꯁꯤꯗꯤ ꯅꯣꯔꯣꯛꯀꯤ ꯃꯩꯅ ꯉꯥꯛꯇꯨꯅ ꯊꯝꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯝꯇ ꯆꯪꯕ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ
Surya da hage tawo mikup aduda Surya na yosei ma paraga langchalakpa mikup aduda Agori aduna Surya bu khamtoi yosei rui takhi yosei adu mafam aduda mai ol aduna tumkhi masida kanamta changma ngamoi masida nganglibasi nolokki mai ni haiduna Agori aduna Surya adu da hare ai masibu thingbadi ngamoi adubu bhut asi mako ngahonbadi ngamgani haiduna Agori aduna mahaki tantra sakti kya adu sol aduna mafam aduda control tawlaba honare Agori na hare ai bhairab ki thawai sibudi ngahonduna thamamge adubu bhairab ki thawai sibu control tawriba mi adu kananu thiru so haiduna Mana Surya da hare khungang adugi mi sing aduri mafam adura loi lakpani sumnadagi Harichandra Prasad khata laktabani haibidi khungang adugi sarpanch to khata laktabani maram aduna mahak sarpanch ki mayumda Harichandra Prasad adu thiba lai somna kanadi Agori amasung Nandani gi box aduga mukna duna lerami Nandani su box adure pokhai duna paikhatuna leikhi Surya na asum thirakpa matamda yum aduda aron bathong ama lerami aron bathong adu hagatuna mahana changuba matamdadi mafam aduda jadu mantra black magic kya tawbagi mong adu mahana uba fangkhi Nandani gi haksangdagi bhairavagi thawai du paithoraktuna Agori adu de attack tawre Agori du su Surya na ka adu asum changatuna thijamba matamdadi benkat na tawramba magi experiment mayam adu su mafam adu thetu leiba du thengnaki mafam adu da amanba group photo mai lerami mahana taithoktuna yemba matamdadi makoi family adu da benkat ki matai mana amasung machana paga lorena nupi amasu yauduna lerami photo adu urubdagidi Surya sammitigi mapi tare mahana kanagubam na kapui khonjel tai haduna Tiduna lakpa matamdadi sarpanch adu kaptuna lerami ai chana pibu makhoina hatok pikidure haduna bhagna kaptuna leibani Surya na changchalaktuna benkat ki imung manungda leiribasi mi kana kanano aduga photo asida yauriba nupi macha asina kanano haduna hangei sarpanch aduna mamang thaki wari lithorei habidi yumduda pujari aduna puja tawduna yum adu lonsanba mikup aduda puja tawringe mikup aduda angang nupi macha amana kappe habigi khonjal taduna mahana mafam adura changuba matamdadi angang nupi macha adudi sarai hoduna leramani mahana mahaki bikhawdu yauriba sodu lawtholaduna angang adugi makul aduna pahal aduna mahana sarai hobadu control tawkhi angang asi benkat ki machani habisi khunggang na khangba taragadi makoina soidana hapi gidare haduna mahana angang adubu mahaki mimada angang adu lona puduna sakhina baidamta hari angang adu yum adu poraktuna mahana ningthi jana iruja maithaja tobi asum tawduna angang adu mahana masa sakna yokhibani haduna wari silirei mayam khanbira bayai angang nupi macha asi saung ne heta sarpanch ki macha kamaina oiduna haduna khunggang na khanba yai haduna adubu bhairaba thinba chaluba adu orphanage tagi anga amu porakhibani haiduna mahakna khungangi mising adu takpadagidi anga adu yokhibani ai chalpi Nandani bu khungangi mising dai kanbiyo haiduna sarpanch aduna Surya da harappa mikup aduda nangi nasana pisi khungangi mi dagi kangedaba natine nangi nasana pidagi khungangi mising asi kangedabani haiduna hare laisangi larik adubu atopa seran toran like amada sense tawhanba ngamba amasung khungang asida otnariba mayam asi tholiba asi benkat ki machana pi Nandani nani haiduna hare wahai du taba matamdadi sarpanch aduri ngakpana kham thengki nana orphanage aduda thamluba bhaira angang aduna khungang asida asina tholiba mayam asi mara thonba ngaktani haiduna sarpanch aduda Surya na haramduna mahak Nandani leiba mafam adu tamla chelai Agori aduna Nandani bu mafam aduda chingthoktuna makul adu tapai badagidi thangla thengi tawi makhoi ni khara mugnarami madudagidi Nandani na Agori aduda mantra kya sonjanduna mahakpu mafam adudagi paithhoktuna tahankhi Nandani na mahakya koibada mai chalai mafam aduda tongduna leiba kwa katu kokchaladuna mahana kwa katu mai thado aduna kwa katu paitholaduna uama bu mai pukchak chali mafam aduda Nandani na jadu mantra tawduna leibani tanja aduda Surya sam mafam aduda thongki khungang adugi mising adu mai aduda asum changchalai mathanda suicide tawnabu honajabani mising adu Surya na khamba yadabadagi laiba makha atariba uri sawdu singkaladuna mising adu loina tuhanki adubu mising adu amu hogalaktuna mai adu manakta asum changchalai Nandani da mahana kawduna khamna bidamtu honakhi adubu Nandani na taba kawbalekide Surya su Nandani gi manakta changchalai adubu Nandani na mahaki sakti na mafam adudagi Surya bu inthokhi Nandani sumamil pangthorei mafam adura leiba mising adu su makong chap lemnaki nana tawyu tawgunu haduna Surya na hare adubu Nandani na di yakhide khungang sida leiba mising asina akogi ima ipabu aigi mitmangda hingna mai thaduna hakhibani haduna hare Surya na hare khungang sida leiba mising asina tawkhibadudi makogi thawa hingna bita mukta tawkhibani masida makogi laningai leite lalebadi nangina pani haduna hare nangina pana lale haibu hai sitabadagi Nandani na nangna aigi pada dumain haiba yabra nangong nasu aigi pasi lana khalini haduna Nandani na hare Nandani na hare nangna chumaran sikrimta khangdabida nangna pangana ngangbu yabra haduna mahana mamang thaki wari adu liba hore mamang thaki wari da mamaga mapaga makhoi mari leibani mama asi yamna sonduna nadura leibani maramaduna mapana mama asibu lainaba hiram kaya marum honabani
ꯗꯣꯛꯇꯔꯒꯤ ꯍꯤꯗꯥꯛꯁꯤꯡ ꯑꯁꯤꯅ ꯌꯥꯔꯛꯇꯕꯗꯒꯤꯗꯤ ꯃꯄꯥ ꯑꯁꯤꯅ ꯖꯥꯗꯨ ꯃꯟꯇ꯭ꯔꯒꯤ ꯁꯛꯇꯤꯅ ꯃꯍꯥꯛꯅ ꯃꯃꯥ ꯑꯁꯤꯕꯨ ꯂꯥꯌꯦꯡꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯊꯔꯕ ꯕꯦꯗꯗꯒꯤ ꯃꯍꯥꯛꯅ ꯕꯤꯗ꯭ꯌꯥ ꯀꯌꯥ ꯇꯝꯗꯨꯅ ꯑꯦꯅꯔꯖꯤ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯤꯑꯣꯏꯕ ꯑꯃꯅ ꯁꯤꯕ ꯇꯥꯔꯒꯗꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯀꯌꯥꯁꯤꯡ ꯑꯁꯤ ꯃꯇꯝ ꯈꯔꯗꯤ ꯍꯤꯡꯗꯨꯅ ꯂꯩ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯀꯨꯏꯅ ꯍꯤꯡꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯃꯤꯑꯣꯏꯕꯒꯤ ꯃꯤꯠꯅꯤ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛꯅ ꯃꯤꯑꯣꯏꯕꯒꯤ ꯃꯤꯠ ꯑꯁꯤ ꯂꯧꯗꯨꯅ ꯑꯁꯤꯕ ꯃꯤꯕꯨ ꯃꯍꯥꯛꯅ ꯑꯇꯣꯞꯄ ꯑꯥꯇꯃꯥ ꯑꯃ ꯍꯥꯞꯆꯤꯟꯗꯨꯅ ꯍꯤꯡꯍꯟꯅꯕ ꯍꯣꯠꯅꯕꯅꯤ ꯃꯄꯥꯅ ꯇꯟꯇ꯭ꯔ ꯕꯤꯗ꯭ꯌꯥ ꯀꯌꯥ ꯇꯧꯗꯨꯅ ꯑꯦꯅꯔꯖꯤ ꯀꯌꯥ ꯁꯨꯡꯂꯗꯨꯅ ꯂꯤꯛ ꯑꯃꯗ ꯑꯦꯅꯔꯖꯤꯁꯤꯡ ꯑꯗꯨ ꯍꯥꯞꯆꯤꯜꯂꯤ ꯃꯁꯤꯒꯤ ꯂꯤꯛ ꯑꯁꯤ ꯚꯨꯠ ꯄ꯭ꯔꯦꯠ ꯀꯌꯥꯗꯒꯤ ꯉꯥꯛꯊꯣꯛꯀꯅꯤ ꯑꯃꯁꯨꯡ ꯅꯪꯕꯨ ꯀꯜꯍꯟꯗꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯄꯥꯗꯨꯅ ꯃꯃꯥꯗꯨꯗ ꯄꯤꯈꯤꯕꯅꯤ ꯅꯣꯡꯃꯗꯤ ꯕꯦꯟꯀꯠꯅ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯆꯍꯤ 30 ꯁꯨꯔꯕ ꯅꯨꯄꯤ ꯑꯃ ꯁꯤꯗꯣꯔꯦ ꯍꯥꯏꯗꯨꯅ ꯕꯣꯗꯤ ꯑꯗꯨ ꯂꯧꯕ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯗꯣꯛꯇꯔ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯋꯥꯏ ꯑꯗꯨ ꯀꯟꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯕꯦꯟꯀꯠ ꯍꯟꯒꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯉꯥꯡ ꯑꯁꯤꯕ ꯑꯃꯒꯤ ꯍꯛꯆꯥꯡ ꯄꯨꯗꯨꯅ ꯂꯥꯛꯄ ꯑꯗꯨ ꯑꯉꯥꯡ ꯑꯁꯤꯕꯗꯨ ꯃꯍꯥꯛꯅ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯗꯨꯅ ꯃꯌꯨꯝꯗ ꯄꯣꯔꯛꯇꯨꯅ ꯃꯍꯥꯛꯅ ꯖꯥꯗꯨ ꯃꯟꯇ꯭ꯔ ꯇꯧꯗꯨꯅ ꯑꯉꯥꯡ ꯑꯗꯨ ꯍꯤꯡꯒꯠꯍꯟꯅꯕ ꯍꯣꯠꯅꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯁꯨꯔꯤꯅ ꯄꯥꯎ ꯑꯁꯤ ꯐꯪꯈꯤꯗꯨꯅ ꯂꯩꯀꯥꯏ ꯃꯤ ꯍꯧꯔꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯃꯃꯥꯒ ꯃꯄꯥꯒ ꯑꯗꯨ ꯎꯗ ꯄꯨꯜꯂꯗꯨꯅ ꯍꯤꯡꯅ ꯃꯩ ꯊꯥꯈꯤꯕꯅꯤ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯅ ꯂꯤꯔꯛꯏ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯁꯤꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯕꯨ ꯃꯔꯝ ꯈꯪꯗꯅ ꯍꯥꯠꯄꯅꯤ ꯍꯥꯏꯗꯨꯅ ꯅꯟꯗꯅꯤꯅ ꯍꯥꯏꯔꯛꯏ ꯃꯔꯝ ꯑꯗꯨꯅ ꯂꯃꯟ ꯈꯨꯝꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯛꯏ ꯃꯃꯥ ꯃꯄꯥ ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯗꯨ ꯇꯝꯅꯩ ꯍꯥꯏꯗꯨꯅ ꯄꯨꯖꯥꯔꯤ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯕꯨ ꯂꯣꯟꯅꯕꯒꯤꯗꯃꯛꯇ ꯄꯨꯖꯥ ꯇꯧꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯍꯔꯤꯆꯟꯗ꯭ꯔꯅ ꯅꯟꯗꯅꯤꯕꯨ ꯊꯦꯡꯅꯗꯨꯅ ꯅꯟꯗꯅꯤꯕꯨ ꯃꯆꯥ ꯁꯛꯅ ꯌꯣꯛꯈꯤꯕꯅꯤ ꯅꯟꯗꯅꯤ ꯅꯨꯃꯤꯠ 9ꯅꯤꯗꯤ ꯀꯔꯤꯝꯇ ꯆꯥꯗ ꯊꯛꯇꯅ ꯃꯌꯥꯝꯕꯅ ꯀꯟꯒꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝꯕꯕꯨ ꯉꯥꯏꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝꯕꯗꯨꯗꯤ ꯂꯥꯛꯈꯤꯗꯦ ꯍꯔꯤꯆꯟꯗ꯭ꯔꯅ ꯃꯍꯥꯛꯄꯨ ꯆꯥꯎꯅꯕ ꯌꯣꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅꯗꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯍꯥꯠꯈꯤꯕ ꯃꯤꯁꯤꯡꯅꯤ ꯈꯜꯂꯗꯨꯅ ꯂꯃꯟ ꯈꯨꯝꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯃꯔꯛꯇ ꯆꯥꯎꯔꯛꯄ ꯀꯧꯕꯅꯤꯅ ꯉꯥꯛꯄꯤꯔꯁꯤꯔꯥ ꯍꯥꯏꯗꯨꯅ ꯈꯟꯕ ꯃꯤꯀꯨꯞ ꯑꯗꯨꯗꯗꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯃꯥ ꯃꯄꯥ ꯍꯥꯠꯈꯤꯕꯒꯤ ꯃꯃꯤꯠꯇ ꯅꯨꯡꯉꯥꯏꯇꯕ ꯑꯃꯠꯇ ꯎꯗꯦ ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯇꯨꯝꯅꯕ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯈꯟꯈꯤꯕꯅꯤ ꯅꯣꯡꯃꯗꯤ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯇꯟꯇ꯭ꯔ ꯕꯤꯗ꯭ꯌꯥ ꯇꯧꯔꯤꯉꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯕꯨꯡ ꯑꯗꯨꯁꯨ ꯂꯥꯛꯏ ꯃꯕꯨꯡ ꯑꯗꯨ ꯂꯥꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯆꯪꯗꯨꯅ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯇꯨꯝꯅ ꯍꯥꯠꯁꯤ ꯍꯥꯏꯗꯨꯅ ꯐꯤꯔꯦꯞ ꯂꯧꯈꯤꯕꯅꯤ ꯅꯟꯗꯅꯤꯅ ꯑꯁꯦꯡꯕ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯕ꯭ꯂꯦꯛ ꯃꯦꯖꯤꯛꯀꯤ ꯃꯟꯇ꯭ꯔ ꯀꯌꯥ ꯏꯁꯟꯗꯨꯅ ꯄꯨꯖꯥꯔꯤꯗꯨꯗ ꯄꯥꯍꯟꯗꯨꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯑꯁꯇꯤꯛ ꯕꯟꯙꯟꯁꯤ ꯇꯧꯍꯟꯈꯤꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯍꯥꯛꯅ ꯂꯣꯏꯅ ꯊꯣꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯟꯗꯅꯤꯅ ꯀ꯭ꯋꯥꯛ ꯀꯌꯥꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯗꯨꯅ ꯁꯨꯔꯤꯕꯨ ꯍꯥꯟꯅ ꯍꯥꯠꯍꯟꯈꯤꯕꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯈꯣꯝꯂꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯄꯣꯔꯛꯄꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯁꯨꯔꯤꯗꯒꯤ ꯍꯥꯟꯅ ꯂꯃꯟ ꯈꯨꯝꯕ ꯍꯧꯕꯅꯤ ꯅꯟꯗꯅꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯂꯥꯏꯁꯪꯒ ꯆꯞ ꯃꯥꯟꯅꯗꯨꯅ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯅ ꯃꯐꯝ ꯑꯁꯤ ꯃꯪ ꯑꯣꯜꯍꯜꯂꯦ ꯃꯔꯝ ꯑꯗꯨꯅ ꯈꯨꯡꯒꯪ ꯑꯁꯤꯃꯛ ꯑꯩꯅ ꯃꯪ ꯑꯣꯜꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯥꯎꯗꯨꯅ ꯁꯨꯔꯤꯌꯥꯗ ꯍꯥꯏꯔꯛꯏ ꯁꯨꯔꯤꯌꯥꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯄꯥꯅ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯁꯤꯕꯨ ꯀꯟꯕ ꯄꯥꯝꯕꯅꯤ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤ ꯅꯪꯃꯛꯅ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯒꯗꯤ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯁꯤꯅ ꯀꯔꯝꯅ ꯒ꯭ꯌꯥꯟ ꯇꯥꯗꯨꯅ ꯍꯥꯏꯗꯨꯅ ꯍꯪꯉꯛꯏ ꯃꯈꯣꯏꯅ ꯇꯧꯈꯤꯕ ꯑꯔꯥꯟꯕꯗꯨꯗꯤ ꯈꯪꯗꯗꯅ ꯇꯧꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯈꯪꯅ ꯈꯪꯅ ꯃꯁꯤꯒꯤ ꯑꯔꯥꯟꯕ ꯑꯁꯤ ꯇꯧꯗꯣꯔꯤꯕꯅꯤ ꯃꯔꯥꯜ ꯂꯩꯖꯗꯕ ꯏꯆꯦ ꯄꯥꯔꯕꯇꯤ ꯑꯃꯁꯨꯡ ꯁꯨꯙꯥꯕꯨ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯍꯥꯠꯈꯤꯕꯅꯣ ꯍꯥꯏꯗꯨꯅ ꯁꯨꯔꯤꯌꯥꯅ ꯅꯟꯗꯅꯤꯗ ꯍꯪꯉꯛꯏ ꯃꯈꯣꯏ ꯃꯌꯥꯝ ꯃꯔꯛ ꯑꯁꯤꯗ ꯅꯪꯒꯤ ꯅꯃꯥ ꯅꯄꯥ ꯃꯁꯛ ꯈꯪꯗꯕ ꯃꯤꯁꯨ ꯀꯌా ꯌꯥꯎꯔꯤꯕꯅꯤ ꯑꯗꯨꯒ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯑꯁꯤ ꯅꯪꯅ ꯍꯥꯠꯄ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯁꯨꯔꯤꯌꯥꯅ ꯅꯟꯗꯅꯤꯗ ꯍꯪꯉꯛꯄ ꯃꯇꯝꯗ ꯃꯈꯣꯏꯁꯨ ꯁꯤꯒꯗꯕꯅꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯑꯩꯕꯨ ꯁꯤꯕ ꯌꯦꯡꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯑꯩꯕꯨ ꯍꯥꯠꯅꯕ ꯂꯥꯛꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯨꯅ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯕꯨ ꯍꯤꯡꯅ ꯃꯩ ꯊꯥꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯉꯁꯤ ꯃꯈꯣꯏꯁꯨ ꯑꯩꯒꯤ ꯏꯕꯨꯡꯒ ꯄꯥꯔꯗꯨꯅ ꯃꯈꯣꯏꯕꯨ ꯃꯩ ꯊꯥꯔꯒ ꯍꯥꯠꯇꯣꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯅꯟꯗꯅꯤꯅ ꯁꯨꯔꯤꯌꯥꯗ ꯍꯥꯏꯔꯛꯏ ꯁꯨꯔꯤꯌꯥꯅ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯃꯁꯨꯡ ꯅꯪꯒꯤ ꯃꯔꯛꯇ ꯑꯩ ꯂꯦꯞꯄꯤ ꯃꯈꯣꯏꯕꯨ ꯍꯥꯠꯄ ꯌꯥꯔꯣꯏ ꯃꯈꯣꯏꯕꯨ ꯑꯩꯅ ꯀꯟꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯅꯟꯗꯅꯤꯅ ꯅꯪꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯃꯤꯁꯨ ꯅꯠꯇꯦ ꯅꯪꯗꯤ ꯀꯔꯤꯝꯇ ꯈꯪꯗꯕꯅꯤ ꯅꯪ ꯗꯔꯀꯥꯔ ꯂꯩꯇꯦ ꯃꯐꯝ ꯑꯁꯤꯗ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯅꯟꯗꯅꯤꯅ ꯁꯨꯔꯤꯌꯥꯕꯨ ꯇꯥꯟꯊꯣꯔꯛꯏ ꯅꯪꯅ ꯃꯈꯣꯏꯕꯨ ꯍꯥꯠꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩ ꯍꯥꯟꯅ ꯍꯥꯠꯂꯨ ꯍꯥꯏꯗꯨꯅ ꯁꯨꯔꯤꯌꯥꯅ ꯍꯥꯏꯔꯛꯏ ꯃꯗꯨꯅ ꯅꯟꯗꯅꯤꯅ ꯍꯥꯏꯔꯛꯏ ꯅꯪꯒ ꯑꯩꯒꯤ ꯂꯃꯟ ꯈꯨꯝꯕ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯗꯦ ꯃꯔꯝ ꯑꯗꯨꯅ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯆꯠꯈ꯭ꯔꯣ ꯅꯪꯕꯨ ꯍꯥꯠꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯨꯔꯤꯌꯥꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯩꯕꯨ ꯍꯥꯠꯄꯁꯨ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯔꯝꯗꯤ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯋꯥꯍꯩ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯅꯟꯗꯅꯤꯅ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯖꯕꯩ ꯋꯥꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯁꯨꯔꯤꯌꯥ ꯑꯃꯁꯨꯡ ꯅꯟꯗꯅꯤ ꯃꯈꯣꯏ ꯑꯅꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯗꯨꯅ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯂꯩ ꯇꯟꯖꯥ ꯑꯗꯨꯗ ꯅꯟꯗꯅꯤꯒꯤ ꯍꯛꯆꯥꯡꯗꯒꯤ ꯚꯩꯔꯕꯒꯤ ꯊꯋꯥꯏꯗꯨ ꯄꯥꯏꯊꯣꯛꯇꯨꯅ ꯁꯨꯔꯤꯌꯥꯗ ꯑꯦꯇꯦꯛ ꯇꯧꯔꯛꯀꯦ ꯇꯧꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯁꯨꯔꯤꯌꯥ ꯑꯗꯨ ꯀꯔꯤꯝꯇ ꯆꯪꯈꯤꯗꯦ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯃꯥꯡꯊꯛꯇ ꯑꯒꯣꯔꯤꯁꯤꯡꯅ ꯃꯉꯣꯟꯗ ꯃꯟꯇ꯭ꯔ ꯁꯣꯟꯕ ꯃꯇꯝꯗ ꯆꯪꯈꯤꯗꯕ ꯑꯗꯨ ꯃꯥꯒꯤ ꯃꯉꯛꯇ ꯅꯟꯗꯅꯤꯅ ꯁꯤꯕꯤꯈꯤꯕ ꯂꯤꯛ ꯑꯗꯨꯅꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯕ ꯉꯝꯈꯤ ꯁꯨꯔꯤꯌꯥꯅ ꯍꯥꯏꯔꯦ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯇꯥꯔꯒꯁꯨ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯃꯁꯤꯒꯤ ꯂꯤꯛ ꯑꯁꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯈꯤꯕꯅꯤ ꯅꯪꯒꯤ ꯕꯕꯥꯅ ꯅꯪꯒꯤ ꯏꯃꯥꯗ ꯅꯨꯡꯁꯤ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯈꯤꯕꯅꯤ ꯃꯍꯥꯛꯄꯨ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯔꯝ ꯑꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯁꯤꯒꯤ ꯂꯤꯛ ꯑꯁꯤ ꯑꯩꯉꯣꯟꯗ ꯄꯤꯈꯤꯕ ꯅꯠꯇ꯭ꯔꯥ ꯅꯟꯗꯅꯤꯅ ꯍꯥꯏꯔꯦ ꯐꯔꯦ ꯑꯩꯅ ꯅꯉꯣꯟꯗ ꯑꯩꯒꯤ ꯅꯨꯡꯁꯤ ꯈꯨꯗꯝ ꯄꯤ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯒꯤ ꯂꯃꯟ ꯈꯨꯝꯕ ꯑꯁꯤꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯗꯤ ꯁꯤꯔꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯂꯃꯟꯗꯤ ꯈꯨꯝꯒꯅꯤ ꯅꯪꯒ ꯅꯨꯡꯁꯤꯅꯗꯨꯅ ꯍꯤꯡꯕꯗꯤ ꯉꯝꯃꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ
ꯐꯔꯦ ꯑꯩꯅ ꯏꯁꯥ ꯏꯊꯟꯇ ꯁꯤꯖꯗꯨꯅ ꯈꯨꯡꯒꯪ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯁꯤꯕꯨ ꯃꯩ ꯊꯥꯗꯨꯅ ꯂꯣꯏꯅ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯟꯗꯅꯤꯅ ꯃꯟꯇ꯭ꯔ ꯁꯣꯜꯂꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯃꯩ ꯑꯗꯨꯗ ꯑꯁꯨꯝ ꯆꯪꯕ ꯍꯧꯔꯛꯏ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯁꯨꯔꯤꯌꯥꯅ ꯅꯪꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗꯦ ꯍꯥꯏꯇꯥꯔꯒꯗꯤ ꯐꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩ ꯏꯁꯥ ꯏꯊꯟꯇ ꯁꯤꯖꯔꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯊꯥꯡ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯃꯕꯨꯛꯇ ꯊꯥꯡ ꯑꯗꯨ ꯊꯤꯜꯂꯤ ꯊꯥꯡ ꯑꯗꯨ ꯁꯠꯇꯣꯔꯛꯄꯗ ꯆꯣꯡꯉꯛꯄ ꯏ ꯑꯗꯨꯅ ꯅꯟꯗꯅꯤꯗ ꯌꯧꯈꯤ ꯃꯇꯧ ꯑꯗꯨ ꯎꯕ ꯃꯇꯝꯗ ꯅꯟꯗꯅꯤꯁꯨ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯇꯨꯅ ꯁꯨꯔꯤꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯅꯪꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯁꯨꯔꯤꯌꯥꯅ ꯍꯥꯏꯔꯦ ꯅꯪꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯁꯤꯅ ꯑꯩꯉꯣꯟꯗ ꯄꯨꯡ 9 ꯄꯤꯈꯤꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯑꯩꯅ ꯀꯔꯝ ꯍꯥꯏꯅ ꯁꯤꯍꯟꯗꯣꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯅꯟꯗꯅꯤꯗ ꯍꯪꯉꯛꯏ ꯅꯟꯗꯅꯤ ꯅꯪꯕꯨ ꯃꯈꯣꯏꯕꯨ ꯉꯥꯛꯄꯤꯌꯨꯅꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯟꯗꯅꯤꯅ ꯍꯥꯏꯔꯦ ꯅꯪꯅ ꯁꯤꯒꯗꯕ ꯅꯠꯇꯦ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯈꯨꯡꯒꯪ ꯑꯁꯤꯕꯨ ꯀꯟꯕ ꯄꯥꯝ ꯇꯥꯔꯒꯗꯤ ꯑꯩꯒꯤ ꯂꯃꯟ ꯈꯨꯝꯕꯒꯤ ꯆꯥꯛꯂꯤꯕ ꯃꯩ ꯑꯁꯤ ꯃꯁꯤ ꯍꯥꯟꯅ ꯃꯨꯠꯊꯠꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯅꯟꯗꯅꯤ ꯑꯁꯤ ꯃꯍꯥꯛꯄꯨ ꯍꯥꯠꯂꯨ ꯍꯥꯏꯗꯨꯅ ꯍꯥꯏꯕꯅꯤ ꯃꯁꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯁꯨꯔꯤꯌꯥꯕꯨ ꯀꯣꯟꯁꯤꯟꯖꯔꯝꯃꯤ ꯅꯟꯗꯅꯤ ꯃꯟꯇ꯭ꯔ ꯁꯣꯜꯂꯛꯄ ꯍꯧꯔꯛꯏ ꯃꯍꯥꯛꯅ ꯍꯦꯛ ꯃꯟꯇ꯭ꯔ ꯁꯣꯜꯂꯛꯄꯒ ꯃꯤꯁꯤꯡ ꯑꯗꯨ ꯃꯩ ꯑꯗꯨꯗ ꯁꯨꯝ ꯆꯤꯡꯁꯤꯟꯈꯤ ꯁꯨꯔꯤꯌꯥ ꯁꯨꯝ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯆꯥꯛꯂꯗꯨꯅ ꯊꯥꯡ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯅꯟꯗꯅꯤꯒꯤ ꯃꯅꯒꯟ ꯑꯗꯨꯗ ꯊꯤꯜꯂꯤ ꯁꯨꯔꯤꯌꯥꯅ ꯀꯞꯂꯗꯨꯅ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯟꯗꯅꯤꯗ ꯊꯥꯡ ꯍꯦꯛ ꯊꯤꯜꯂꯨꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤꯗꯤ ꯅꯟꯗꯅꯤꯗꯒꯤ ꯚꯩꯔꯕ ꯑꯗꯨ ꯄꯥꯏꯊꯣꯛꯈꯤ ꯃꯩ ꯑꯗꯨꯁꯨ ꯃꯨꯠꯈꯤ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯛꯈꯤ ꯀ꯭ꯋꯥꯛꯁꯤꯡ ꯑꯗꯨꯁꯨ ꯇꯥꯗꯨꯅ ꯁꯤꯈꯤ ꯅꯟꯗꯅꯤꯅ ꯁꯨꯔꯤꯌꯥꯗ ꯅꯪꯗꯤ ꯍꯤꯡꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯥꯅ ꯀꯞꯂꯗꯨꯅ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯅꯟꯗꯅꯤꯅ ꯍꯥꯟꯅ ꯍꯥꯏꯕ ꯑꯗꯨꯒꯨꯝꯅ ꯐ꯭ꯔꯤ ꯑꯦꯗꯚꯥꯏꯁ ꯑꯃ ꯄꯤꯌꯨꯔꯥ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯍꯥꯏꯗꯨꯅ ꯁꯨꯔꯤꯌꯥꯁꯨ ꯍꯥꯏꯔꯛꯏ ꯑꯁꯨꯝ ꯇꯧꯗꯨꯅ ꯅꯟꯗꯅꯤꯅ ꯁꯨꯔꯤꯌꯥꯗ ꯀꯤꯁ ꯇꯧꯗꯨꯅ ꯃꯨꯚꯤ ꯑꯁꯤꯒꯤ ꯀ꯭ꯂꯥꯏꯃꯦꯛꯁ ꯁꯤꯟ ꯑꯗꯨ ꯑꯣꯏꯈꯤ ꯃꯐꯝ ꯑꯗꯨꯗ ꯁꯨꯔꯤꯌꯥꯁꯨ ꯎꯄꯥꯏ ꯂꯩꯇꯅ ꯃꯊꯟꯇ ꯀꯞꯆꯕ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯈꯤꯗꯦ ꯅꯟꯗꯅꯤꯗꯨ ꯌꯨꯝ ꯑꯗꯨꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯄꯣꯂꯣꯏ ꯃꯐꯝ ꯑꯗꯨꯗ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯂꯥꯛꯏ ꯁꯨꯔꯤꯌꯥꯅ ꯍꯥꯏꯔꯛꯏ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡ ꯑꯁꯤꯅ ꯇꯧꯔꯨꯕ ꯄꯥꯞ ꯑꯁꯤ ꯀꯣꯛꯀꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯄ꯭ꯔꯥꯏꯆꯤꯠ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯁꯤ ꯁ꯭ꯀꯨꯜ ꯑꯣꯟꯊꯣꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯁꯨꯝ ꯇꯧꯗꯨꯅ ꯃꯨꯚꯤ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ ꯑꯗꯨꯕꯨ ꯁꯨꯔꯤꯌꯥꯒꯤ ꯃꯤꯠꯇꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯣꯖꯦꯁ ꯇꯧꯕꯒꯤ ꯇꯥꯏꯞꯇ ꯇꯧꯏ ꯍꯥꯏꯕꯗꯤ ꯅꯟꯗꯅꯤꯒꯤ ꯊꯋꯥꯏ ꯑꯗꯨ ꯁꯨꯔꯤꯌꯥꯗ ꯆꯪꯉꯛꯈꯤ ꯃꯔꯝꯗꯤ ꯅꯟꯗꯅꯤꯅ ꯍꯦꯛ ꯁꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯟꯗꯅꯤꯒꯤ ꯃꯃꯤꯠ ꯑꯗꯨ ꯁꯨꯔꯤꯌꯥꯅ ꯌꯦꯡꯍꯧꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯅꯟꯗꯅꯤꯒꯤ ꯊꯋꯥꯏ ꯑꯗꯨ ꯁꯨꯔꯤꯌꯥꯗ ꯑꯃꯨꯛ ꯆꯪꯉꯛꯄꯅꯤ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯃꯨꯚꯤ ꯑꯁꯤ ꯂꯣꯏꯁꯤꯟꯈꯤ ꯃꯌꯥꯝꯅ ꯃꯨꯚꯤ ꯑꯁꯤ ꯐꯖꯩ ꯐꯖꯗꯦ ꯍꯥꯏꯕꯒꯤ ꯀꯃꯦꯟ ꯑꯗꯨꯗꯤ ꯄꯤꯕꯤꯔꯝꯃꯨ ꯀꯃꯦꯟꯁꯤ ꯑꯐꯕꯕꯨ ꯑꯣꯏꯔꯣ ꯐꯠꯇꯕꯕꯨ ꯑꯣꯏꯔോ ꯑꯗꯨꯃꯛ ꯄꯥꯖꯒꯦ ꯁꯦꯝꯗꯣꯛꯄꯒꯤ ꯃꯆꯥꯛ ꯂꯩꯇꯥꯔꯒꯁꯨ ꯁꯦꯝꯗꯣꯛꯆꯒꯦ ꯃꯌꯥꯝꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ 100K ꯌꯧꯅꯕ ꯆꯦꯟꯈꯠꯆꯔꯛꯏꯕ ꯂꯝꯕꯤ ꯑꯁꯤ ꯃꯌꯥꯝꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯊꯥꯒꯠꯆꯔꯤ